ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯥ ꯄꯨꯟꯅ 4 ꯄꯣꯛꯏ, ꯑꯍꯜꯅ ꯅꯨꯄꯤ, ꯑꯅꯤꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯨꯒꯅ ꯄꯤꯕꯥ ꯉꯥꯛꯇ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯨꯅ ꯅꯤꯡꯉꯣꯜꯅꯤ꯫ ꯁꯥꯖꯧꯇꯣꯟ ꯑꯃꯗꯤ ꯇꯝꯐꯥ ꯃꯆꯥ 4ꯒꯤ ꯇꯥꯏꯕꯪꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯇꯤꯜꯂꯨꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ 4ꯃꯛ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤ, ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯂꯤ꯫ ꯃꯊꯪꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯕꯥ ꯑꯃꯨꯛ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯟ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯍꯥꯎꯅ ꯂꯨꯍꯣꯡꯈꯤꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯆꯞ ꯆꯥꯕꯤ ꯃꯐꯝ ꯑꯃ ꯈꯪꯖꯔꯕ ꯑꯁꯤꯗꯗꯤ ꯁꯥꯖꯧꯇꯣꯟ ꯑꯃꯗꯤ ꯇꯝꯐꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯊꯥꯔꯤꯛꯊꯥꯗꯤ ꯑꯉꯥꯡꯒ ꯆꯦꯟꯕꯒ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯌꯥꯎꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯝꯐꯥꯅ ꯏꯐ ꯐꯖꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗ ꯍꯥꯏ, ꯊꯕꯛꯀꯤ ꯋꯥꯗꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯩꯔꯤ, ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯑꯉꯥꯡ ꯑꯗꯨꯗ ꯁꯦꯟꯅꯧ, ꯅꯥꯗꯅꯕ ꯍꯣꯠꯅꯕ꯫ ꯑꯏꯪ ꯑꯁꯥ ꯎꯅꯔꯛꯄꯒꯤ ꯑꯉꯥꯡꯗ ꯅꯠꯇꯦ ꯅꯥꯔꯤꯁꯤ, ꯍꯧꯖꯤꯛ ꯑꯍꯜ ꯐꯥꯎꯕ ꯌꯥꯝ ꯅꯥꯟꯅꯔꯕꯅꯤ꯫ ꯅꯪꯅ ꯁꯪꯂꯕꯗꯤ ꯑꯉꯥꯡꯗꯣ ꯃꯄꯥꯜꯗ ꯈꯔ ꯄꯨꯊꯣꯛ, ꯅꯨꯡꯁꯥ ꯌꯩꯍꯜꯂꯣ, ꯃꯃꯥꯏ ꯃꯄꯥꯗꯨꯅ ꯐꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯈꯨꯝꯖꯤꯜꯂꯣ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯐꯃꯨꯡꯁꯦ ꯂꯩꯖꯁꯅꯨ, ꯑꯩꯁꯨ ꯏꯅꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯤꯁꯦ ꯌꯥꯎꯁꯤꯜꯂꯨꯒꯦ꯫ ꯑꯉꯥꯡꯗꯨ ꯅꯥꯅꯤꯅꯦ, ꯏꯁꯨꯗꯨꯒ ꯅꯥꯔꯕꯗꯤ ꯅꯀꯨꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯤꯕꯅꯤ, ꯃꯁꯨ ꯁꯦꯟꯅꯗꯦꯗꯅ꯫ ꯅꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛ ꯏꯟꯁꯥꯡ ꯂꯥꯡꯂꯤꯕꯁꯤꯗꯤ ꯄꯪꯌꯥꯡ ꯌꯥꯝꯕ ꯅꯠꯇꯦ, ꯏꯃꯥ ꯑꯣꯏꯅ ꯌꯥꯎꯕꯤꯔꯨꯒꯦ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯉꯥꯡꯗꯤ ꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯖꯁꯅꯨ, ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯨꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯅꯪ ꯆꯪꯂꯣ, ꯏꯃꯥꯅꯦ ꯏꯁꯨ ꯊꯣꯏꯕꯁꯤ ꯂꯧꯒꯦ꯫ ꯀꯗꯥꯏ ꯏꯁꯨ ꯊꯣꯏꯕ, ꯃꯕꯣꯛ ꯄꯣꯝꯒꯦꯀꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯁꯨ ꯅꯨꯄꯥꯗꯨ ꯄꯥꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥ ꯆꯥꯛꯈꯨꯝꯗ ꯆꯪꯏ꯫ ꯉꯁꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏꯅꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯁꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯄꯤꯕꯥ ꯑꯅꯤ, ꯃꯧ ꯑꯅꯤ, ꯃꯈꯣꯏ ꯄꯨꯝꯕꯅ ꯂꯣꯏꯅ ꯍꯦꯛ ꯍꯔꯥꯎꯖꯩ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯍꯤꯡꯕꯤ, ꯏꯆꯦꯁꯨ ꯆꯪꯉꯕꯅꯤ, ꯀꯩꯀꯩ ꯊꯧꯔꯥꯡ ꯇꯧꯔꯦ? ꯑꯉꯥꯡꯗꯤ ꯏꯆꯦ ꯏꯃꯥꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯑꯍꯤꯡꯕꯤꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯉꯥ ꯁꯦꯝꯂꯤ, ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯈꯔ ꯌꯥꯝꯍꯜꯂꯨꯀꯣ, ꯏꯅꯝꯃꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯁꯤꯕꯨ ꯌꯥꯈꯤꯔꯣꯏꯗ꯭ꯔꯅꯤ ꯏꯆꯦ? ꯑꯩꯗꯤ ꯌꯥꯝꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ꯫ ꯌꯥꯔꯦꯗ, ꯅꯠꯇꯦ, ꯆꯥꯛꯇꯣ ꯆꯐꯨ 2 ꯊꯣꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯈꯣꯏ ꯑꯅꯤꯗꯅꯤꯅ ꯌꯥꯅꯤꯗ, ꯁꯤꯅ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯆꯥ ꯌꯥꯅꯤꯌꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤꯗ꯫ ꯑꯣꯛꯇ꯭ꯔꯒꯅ ꯏꯟꯁꯥꯡ ꯑꯣꯏꯅ ꯃꯔꯩ ꯆꯥꯖꯔꯁꯅꯤ꯫ ꯌꯥꯝꯗꯧꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯁꯤꯁꯨ, ꯏꯟꯁꯥꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯅꯗꯣꯏꯅꯤꯀꯣ, ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦꯕ꯫ ꯅꯣꯛꯇꯨꯅ, ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯏꯆꯦꯁꯨ, ꯊꯣꯡꯉꯨ ꯊꯣꯡꯉꯨ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯂꯩꯃꯤꯟꯅꯩ꯫ ꯋꯥꯡꯂꯦꯟꯅ ꯉꯥ ꯑꯁꯦꯝꯕ ꯌꯥꯎꯔꯕ ꯀꯣꯝꯄꯥꯛꯇꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ, ꯉꯥ ꯂꯩꯔꯦ, ꯗꯛ ꯊꯝꯃꯤ꯫ ꯃꯇꯩ ꯃꯇꯩ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯌꯥꯏ ꯍꯜꯂꯛꯈꯤꯗ꯭ꯔꯤꯕꯣ ꯏꯇꯩꯃ? ꯈꯪꯗꯦꯅꯦ ꯑꯩꯗꯤ, ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯌꯤꯡꯕꯤꯅ ꯈꯨꯝꯂꯛꯏ, ꯁꯤꯡꯖꯨ ꯁꯨꯅꯕ ꯍꯩꯕꯤ ꯃꯅꯥ ꯈꯔ ꯍꯦꯛꯎꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝ ꯇꯧꯕꯅꯤ ꯏꯆꯦ꯫ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯣ, ꯃꯥꯅ ꯑꯣꯏꯅ ꯊꯣꯛꯍꯦꯛꯇ ꯆꯠꯂꯦꯃꯤ꯫ ꯋꯥꯡꯂꯦꯟꯅ, ꯑꯗꯨꯕꯨꯗꯤ ꯏꯇꯩꯃ ꯋꯥꯍꯟꯅꯤꯡꯗ꯭ꯔꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯇꯥꯡ ꯆꯥꯅ ꯊꯧꯕꯁꯨ ꯍꯩꯕꯤ ꯃꯅꯥ ꯄꯨꯡꯕ ꯃꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯋꯥꯔꯤꯗꯨꯅ ꯁꯥꯟꯅꯩꯗꯨꯕꯣ? ꯑꯁꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯨꯁꯨ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ, ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯍꯦꯛꯏꯅꯤ꯫ ꯏꯆꯦ ꯊꯥꯔꯤꯛꯊꯥ, ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯍꯋꯥꯏ ꯈꯔ ꯇꯤꯡꯉꯨꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯇꯤꯡꯕꯨ ꯇꯤꯡꯕ꯭ꯔꯣ? ꯊꯥꯔꯤꯛꯊꯥꯗꯤ ꯃꯗꯨ ꯇꯧꯕ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯏ ꯍꯥꯏꯔꯛꯏ, ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ, ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯗꯤ ꯇꯤꯡꯍꯧꯗ꯭ꯔꯤ꯫ ꯅꯪ ꯑꯃ ꯍꯦꯛꯇ ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕ, ꯑꯩꯅ ꯇꯣꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒꯕ? ꯑꯁ ꯀꯥꯎꯕꯅꯤ ꯃꯤ, ꯀꯥꯎꯅꯤ ꯅꯪꯗꯤ, ꯀꯥꯎꯅꯤꯕ꯫ ꯅꯪꯅ ꯀꯥꯎꯔꯣꯏꯗꯣꯏꯁꯦ ꯆꯥꯕ ꯈꯛꯇꯅꯤ꯫ ꯋꯥꯡꯂꯦꯟꯅ ꯃꯌꯥꯝꯕꯗ, ꯑꯗꯨꯃꯥꯏꯅ ꯏꯇꯩꯃꯗ ꯉꯥꯡꯅꯨꯗ ꯇꯥꯆꯧ, ꯀꯥꯎꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯊꯥꯔꯤꯛꯊꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯅꯤ, ꯑꯩꯅꯦ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯒ ꯍꯋꯥꯏ ꯇꯤꯡꯕ ꯂꯩꯕ꯭ꯔꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦ꯫ ꯊꯧꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯃꯈꯥꯗ ꯐꯠ ꯊꯥꯗꯔꯒ, ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯍꯣꯔꯦꯟ ꯍꯥꯎꯅ ꯆꯥꯖꯁꯅꯤꯅ ꯈꯜꯂꯤ꯫ ꯊꯥꯔꯤꯛꯊꯥ ꯋꯥ ꯈꯨꯝꯂꯝꯗ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯨꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯊꯥꯗꯨꯅ ꯇꯝꯐꯥꯅ ꯃꯁꯨ ꯅꯨꯄꯥꯗꯨꯕꯨ ꯍꯤꯞꯍꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯏꯁꯨ ꯊꯣꯏꯕ,
ngasi di isu thui bagi neni ni la ani isu thui bagi hau bang amo ka mai am purak lani ye isu thui bu saroi dro ya isu thui budi maramo I kapsu kapi di do hore ni na purak pangamo yam sasi ko sajau ton su sangsilak tu na nang da mangai he tamba nungai basi kari nu makhoi papo soinga nga mungang birak li baduna isu do ayong ta pamge dana pambi no khit nungai na si hibli basi udro isu gai ga sanari thoi na nge hekti pambi yo haina hairasu hek maya di do pambi nu ko isu thoi pa sisu gi di bubok dai ko makhuta pari ba phi masa duna haing amuk haidoi sajau ton hairi o pamjaroi isu do nang tagi mapu wei gi di saruk amata yaudre onthok na suwa ngangi da ko makhoi pa bung nang sia adugi saruk sai thabiru ro yari o isa na khange oren sak saram dai da dum sai thajani haima thongal da sanglakli basidi isa tombini na madi hekti yaho bagala aboy leihau madi mapam na satning man khro khot tu leire ba misakni aduna ngasi mapam na satoi ni haibegi wakhalda ahinga tumba yaba nakhide janau thengsham matung mapam di ihan hana lakpani ngasi asina ningol oibina sagai onshra matungda mapam lamdamda kaidongai satkani haina khut thekpada awaba mu oinari bani saurap tawba khaw amasi yali changlai khongkap tauna thangduna sajau tona nasanupi atombigi ningthizam masakadu ubada phagi tauna hai isa tomidi mawoibana bu hina paksabagum tawine mamai kaisi yam paktoi sida lairi kandadi saru pola ngakta noirada nganoidu mangai kre machil do fet paithoklaga heibo kayam noiradana changsilaktuna yaliba khawdo darida dak thamduna babada yingduna makha tai aduburu pabo moya da laibadi as khangde yam nungai chaw tama hai pangpi de sum pisele ai sudum sa adudagi adum sumaina khra noi khatkre tamphana muni yinglaga noije sanu kaido kya si mutang thunglaga laibado karida phajagi aduna bu phai noi hello pam de ma noi bai sia haksang waine yare na babu nga wainanu laadi imungde sanguna kari no nangna khawjaw ma purak lakibasibo yamalinya ugisu khita puraga loira masida sajau tona khumlei una san pise nang lawe nangna thaina luhum lakpa kuijingida na pamda chai khudingi khawjaw puraga chatpado is makhoi babungdi yam kupna ga yengsilamli oire ko yengsin manateda patang sa basda hayawribni onthokna nusi khidre lehauna mamada yamana te deima babungi khudai matek amaga imagi angauba phi masa makhusyauri makhoi dei gi yarokti ise kari gi mu leireino aremada sel tingnaba leraktra syabadu bo leri ni kaino isuna saningol nina adu boba nahanda sanau thilakpada supuraki hai yum palabadi kharasu kupsin batam liksin ba thamjin ba hitrabadi ne haying tungdu yam warakani ko khanglabra hoiba adugi sumatam lakhini aduga imani yamna pamjaba ngaki jaw ai haibasu yawbani aikhoi handak nga yamna phai taga tekpa nga do aina ima pisaning basidi adu phangje ai haibasi oina pisahina puraba sajau tona nama tani nangna pisaning libase se laram daidana ha aigi nakta suru ek meiraba imagi purasu imana sabada babung adum yarodui natro adudi chapman natro ngang masakudi hairene nama laweba kita zaning kitre makhoi babu ai hekta paksile masimasu mapang hekta mane imungde sango naphito hanung do so khaw su pusingro leihau khaw du pusinduna sangi chakuma domda tomina sangduna leiriba manam tona dubu ya launa khangali ayingbi mamai sat leithuraklaga angobi sidi tumina sang payadro khangali ni kaino namton chak thong bauda ngai boysia aya aina di chaklami duga ngali kaino nangtana ngana laaga nganjre kaisu astalli asi haiduna makhuta yaliba khawdo makhada set thami ayingbin haire sangom aron ma lei laphoi su leibani aduga thaw laphoina sagai mathakta leiri lautharu inama sangom haibirake haiduna hai lehauna laphoido lautthaduna saba hawi aduga leiba phana duda satpham thai ayingbina nangum phanekto ama hana hongdone mot patare kono honglagi nama ai sangom hana thakike hoi thaw adudi Jakum na mayon sili kabaido paiduna insang amu otli lehaw na hai. Hawan sigui nama haw tradi ay di saroy daw ni. Haw ni da nanginam to na thong mabu haw te hai bro. Tarik thaso
ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯍꯥꯎ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯕꯣꯏꯔꯦ ꯂꯥꯏꯅꯤ ꯀꯩꯅꯣ ꯅꯊꯧꯔꯣ ꯏꯄꯥꯝꯗ ꯆꯠꯂꯗꯣꯏꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯗ꯭ꯔꯤꯀꯥꯟꯗꯩꯅꯤ ꯑꯩꯅ ꯍꯧꯒꯠꯂꯛꯏꯁꯤ ꯈꯪꯉꯕꯣ? ꯊꯥꯔꯤꯛ ꯊꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯧꯔꯤꯀꯥꯟꯗꯗꯤ ꯃꯄꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯆꯠꯁꯨ ꯌꯥꯝ ꯆꯠꯅꯤꯡꯕꯅꯤ ꯏꯅꯝꯃꯈꯣꯏꯁꯨ ꯅꯧꯔꯤꯀꯥꯟꯗ ꯏꯄꯥꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯛꯏ ꯍꯥꯏꯔꯒ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯡꯀꯣꯠꯇꯨ ꯊꯝꯃꯤ ꯑꯌꯤꯡꯕꯤꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯗ ꯂꯩꯔꯝꯂꯒꯦꯁꯦ? ꯏꯅꯦ ꯍꯣꯏꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯤ ꯍꯋꯥꯏ ꯌꯥꯝ ꯆꯥꯒꯟꯕꯅꯤ ꯂꯩꯔꯝꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯕ ꯑꯩꯅ꯫ ꯐꯔꯦꯗ ꯏꯇꯩꯃꯒꯤ ꯃꯁꯤꯡꯅꯤ ꯑꯩꯗꯤ ꯉꯁꯥꯏ ꯏꯆꯦꯗ ꯉꯥꯡꯕꯤꯔꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤ ꯃꯥꯅ ꯍꯦꯛꯇ ꯉꯥꯡꯕ ꯉꯝꯄꯣꯟꯇꯦꯗ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ꯫ ꯐꯤ ꯐꯅꯦꯛꯇꯣ ꯑꯃ ꯍꯥꯟꯅ ꯍꯣꯡꯂꯨ ꯂꯥꯎꯅꯤ ꯅꯪꯕꯣ? ꯑꯌꯤꯡꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯣꯡꯖꯔꯁꯅꯤ ꯑꯩ ꯄꯤꯒꯦ꯫ ꯑꯣ ꯅꯪꯒꯤꯗꯨꯅꯅꯦ ꯍꯣꯔꯦꯟ ꯏꯅꯝꯃꯕꯨ ꯑꯣꯏꯅ ꯍꯣꯡꯍꯜꯂꯣ ꯑꯩꯒꯤꯅ ꯏꯕꯦꯝꯃꯕꯨ ꯑꯣꯏꯅ ꯍꯣꯡꯍꯜꯂꯒꯦ ꯂꯥꯎ ꯂꯩꯍꯥꯎ ꯅꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯂꯛꯀꯣ ꯑꯗꯨꯒꯅꯦ ꯏꯅꯝꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯁꯨꯝꯂꯝꯕ ꯃꯁꯨ ꯅꯨꯄꯥꯗꯨꯁꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯕ ꯆꯥꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯁꯨꯅꯤ ꯃꯄꯥꯜꯁꯦ ꯇꯨꯝꯂꯒ ꯀꯥꯡ ꯍꯌꯤꯡ ꯁꯤꯛꯅꯕꯅꯤ꯫ ꯍꯩ ꯊꯥꯔꯤꯛꯊꯥ ꯇꯥꯔꯕ ꯅꯪꯕꯣ? 이수시 똥크레 ꯐꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯨ ꯂꯥꯎ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ? ꯍꯣꯏꯅꯦ ꯇꯨꯝꯈ꯭ꯔꯦ ꯐꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯨ ꯑꯃꯨꯛꯇ꯫ ꯑꯁ ꯐꯔꯛ ꯇꯥꯅ ꯇꯨꯝꯈ꯭ꯔꯦꯗ ꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯃꯇꯝꯗ ꯑꯃꯨꯛ ꯌꯦꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯧꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯅꯤꯡꯗꯒꯤ ꯃꯥꯏꯔꯦꯟꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯄꯥꯟꯕꯗꯣ ꯑꯅꯤ ꯑꯅꯤꯗ ꯍꯦꯛꯄꯤꯔꯨꯁꯣ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗ ꯍꯥꯞꯈꯤꯅꯕ꯫ ꯍꯣꯔꯦꯟ ꯍꯦꯛꯀꯤ ꯀꯩꯗꯧꯔꯒꯦ? ꯑꯣ ꯍꯣꯔꯦꯟꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯌꯦ ꯀꯣꯛ ꯍꯦꯛ ꯍꯦꯛꯎꯔꯒ ꯊꯝꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯅꯅꯦ ꯍꯦꯛ ꯄꯟꯈꯤꯕꯁꯤꯃ ꯍꯦꯛ ꯇꯧꯗ꯭ꯔꯤꯈꯩ ꯁꯤꯗꯠ ꯇꯠꯂꯒ ꯂꯩꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯊꯥꯔꯤꯛꯊꯥꯅꯤ ꯑꯌꯤꯡꯕꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯗꯤ ꯃꯧ ꯑꯣꯏꯕꯅꯕꯨ ꯍꯦꯟꯅ ꯄꯛꯆꯩ ꯅꯣꯏꯁꯨ ꯌꯥꯝ ꯅꯣꯏꯊꯣꯛꯏ ꯌꯥꯝ ꯐꯖꯊꯣꯛꯏ꯫ ꯅꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯅꯝꯇꯣꯟ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯖꯥꯠꯅꯤ꯫ ꯏ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ? ꯃꯥꯅꯁꯨ ꯑꯍꯥꯎꯕ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯥꯡꯗ ꯑꯍꯥꯎꯕ ꯉꯥꯛꯇ ꯈꯤꯜꯂꯒ ꯊꯝꯂꯕꯅꯤꯅ ꯆꯥꯔꯣꯏꯒꯦ ꯈꯟꯕꯁꯨ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯝ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯆꯥꯅꯤꯡꯉꯛꯑꯕꯅꯤꯅ ꯑꯗꯨꯝ ꯆꯥꯔꯦ ꯑꯩꯁꯨ꯫ ꯅꯠꯇꯦꯅꯦ ꯏꯅꯦ ꯈꯣꯏꯅꯕꯨ ꯅꯪꯕꯨ ꯀꯃꯥꯏ ꯂꯣꯏꯅꯒꯦ? ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯐꯩꯗ ꯏꯅꯝꯃ ꯃꯣꯏ ꯂꯣꯏꯅ ꯐꯩꯌꯦ ꯑꯩꯕꯨꯅꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯊꯕꯛꯁꯨ ꯑꯩꯉꯣꯟꯗ ꯃꯅꯥ ꯑꯝꯇ ꯇꯧꯍꯟꯗꯦ꯫ ꯂꯩꯔꯝꯕ ꯏꯆꯦꯗꯨꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯗꯦ꯫ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯤꯗ ꯂꯩꯕꯗꯒꯤ ꯑꯗꯨꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯁꯤꯗ ꯂꯩꯕꯅ ꯌꯥꯝ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ꯫ ꯅꯃꯥ ꯃꯪꯗ ꯀꯥꯏꯁꯦ ꯌꯨꯝ ꯌꯥꯝꯅ ꯎꯏ ꯌꯨꯝꯒ ꯎꯔꯛꯄꯗ ꯏꯊꯟꯗ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯀꯞꯄꯤꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯆꯥꯎꯔꯕ ꯐꯥꯎꯕ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯕ ꯃꯐꯝꯁꯦ ꯈꯪꯗꯦ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯔꯕꯗꯧꯅ ꯍꯦꯛꯇ ꯈꯜꯂꯛꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯄ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯅꯝꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯔꯕ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯁꯤꯅꯤꯅꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯇꯝꯍꯧꯔꯕ ꯅꯄꯥꯝ ꯂꯝꯗꯝ ꯑꯁꯤꯒꯗꯤ ꯅꯪꯒ ꯈꯛ ꯂꯥꯞꯅꯔꯣꯏꯌꯦ ꯏꯅꯝꯃ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯦ ꯑꯃꯗꯤ ꯅꯆꯂꯥꯏꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯊꯝꯗꯣꯏꯅꯤ ꯅꯈꯣꯏ ꯂꯥꯛꯄꯕꯨ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯣꯏꯅꯤ꯫ ꯍꯥꯏꯅꯩ ꯑꯍꯜꯁꯤꯡꯅ ꯅꯤꯡꯉꯣꯜꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯣ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜꯒꯤ ꯄꯤꯔꯥꯡ ꯑꯃꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯧꯕ ꯂꯩꯒꯤ ꯂꯩꯈꯣꯛꯇ ꯇꯥꯕ ꯐꯥꯎ ꯂꯩꯄꯥꯜ ꯑꯗꯣ ꯀꯪꯉꯤ ꯍꯥꯏꯅ꯫ ꯏꯅꯝꯃꯅꯤꯅ ꯏꯅꯝꯃ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ꯫ ꯋꯥꯡꯂꯦꯟ ꯁꯠ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯥꯏ ꯑꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯕꯦꯝ ꯇꯥꯇꯣꯟ ꯍꯥꯏꯌꯨ ꯅꯅꯝꯇꯣꯟꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯥꯇꯣꯟ ꯏꯄꯥꯝꯗ ꯂꯥꯛꯄꯒꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯄꯥꯝ ꯂꯥꯛꯄꯁꯤ ꯀꯞꯅꯕ꯭ꯔꯥ ꯍꯥꯏꯁꯦ? ꯀꯞꯇꯤ ꯀꯞꯀꯅꯨꯍꯦ ꯇꯥꯇꯣꯟꯗꯤ ꯅꯪꯅ ꯀꯞꯄ ꯎꯕ ꯌꯥꯗꯕꯗꯨꯅꯤ꯫ ꯅꯪ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯇꯥꯇꯣꯟꯅ ꯀꯞꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒꯤ ꯃꯅꯤ ꯂꯩꯔꯤꯕ ꯖꯥꯠꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯁ ꯍꯧꯔꯥꯅꯤ ꯃꯥꯒꯤ ꯋꯥꯀꯣꯏꯁꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯆꯦꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯇ꯭ꯔꯤ꯫ ꯆꯥꯛ ꯏꯁꯤꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ? ꯏꯟꯁꯥꯡꯁꯦ ꯊꯣꯡꯕ ꯍꯧꯒꯠꯄ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯈꯤꯕꯩ ꯋꯥꯅꯤꯅꯦ ꯀꯥꯟꯗꯦ ꯃꯄꯥꯜꯗ ꯑꯣꯏ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯍꯧꯏ꯫ ꯃꯩꯔꯥꯕꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯂꯨꯅꯁꯨ ꯇꯧꯕꯤꯔꯦ ꯅꯪꯗꯤ ꯀꯦꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯏꯅꯝꯃꯍꯜꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯕ ꯍꯥꯏꯕꯕꯨ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯕ ꯂꯦꯞꯀꯅꯨ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯤꯅꯅꯦ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯉꯩ ꯅꯪꯅ ꯁꯤꯗ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯏꯅꯝꯃ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫
ꯊꯕꯥꯁꯨ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯎꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯅꯝꯃ ꯁꯤ ꯐꯅꯦꯛ ꯁꯥꯅꯧꯇ ꯍꯣꯡꯗꯣꯛꯎ꯫ ꯊꯕꯥꯅ ꯂꯩꯍꯥꯎ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯂꯥꯛꯄ? ꯊꯥꯔꯤꯛ ꯊꯥꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯂꯥꯛꯄ ꯀꯨꯏꯔꯦꯗ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯂꯥꯛꯏ꯫ ꯍꯩꯃ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯆꯥꯒ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯂꯥꯛꯏꯕꯣ? ꯉꯟꯅ ꯂꯥꯛꯀꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯗ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯗꯩꯃ꯫ ꯐꯔꯦ ꯍꯩꯃꯧꯑꯅꯤ ꯊꯦꯡꯈꯤꯅꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕ ꯇꯧꯔꯣ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯐꯥꯎ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯗꯨꯅ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯕꯥ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯍꯧꯏ꯫ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯗ ꯂꯩꯇ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥ ꯃꯅꯥꯎꯕꯨ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯑꯃꯔꯣꯝꯗ ꯊꯕꯥ ꯍꯧꯖꯤꯛ ꯑꯁꯤ ꯊꯥ ꯂꯦꯞꯂꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯃꯁꯨ ꯃꯈꯣꯏꯗ ꯇꯝꯂꯤ꯫ ꯇꯝꯐꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯐꯔꯦꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯑꯁ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯔꯨꯝ ꯑꯔꯥꯛꯀ ꯊꯥꯡ ꯂꯥꯛꯀꯅꯨ꯫ ꯍꯣꯏ ꯏꯃꯥ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯁꯤꯜꯂꯨ꯫ ꯄꯤꯛꯇꯛ ꯇꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯃꯥ ꯃꯄꯥꯒ ꯃꯧꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯁꯨ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯖꯧꯇꯣꯟꯒ ꯇꯝꯐꯥꯒꯅ ꯑꯁꯨꯝꯅ ꯋꯥ ꯃꯊꯪ ꯇꯥꯟꯅꯔꯛꯂꯦ꯫ ꯇꯝꯐꯥꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯒꯤ ꯊꯕꯛꯇꯣ ꯑꯩꯒꯤ ꯏꯃꯧꯑꯅꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯔꯨꯛꯇꯣ ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯁꯤ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯀꯅꯥꯅ ꯈꯪꯉꯦ ꯁꯤꯈꯤ ꯅꯥꯈꯤꯕꯁꯨ꯫ ꯌꯦꯔꯃꯃ ꯁꯤꯈꯤ ꯅꯥꯈꯤꯕ ꯀꯥꯏꯅ ꯁꯤꯈꯤ ꯅꯥꯈꯤꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ꯫ ꯑꯣ ꯑꯗꯨꯕꯣꯕ ꯁꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕꯗꯨꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯂꯁꯦꯕ꯫ ꯑꯁꯨꯝꯅ ꯏꯃꯧꯑꯅꯤꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯈꯪꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯇꯨ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯊꯣꯛꯅꯁꯤ ꯑꯗꯨꯒ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯇꯧꯁꯤ꯫ ꯀꯔꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ 3 ꯊꯣꯛꯇꯣꯏꯕ? ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯔꯨꯛ 3 ꯊꯣꯛꯂꯒꯅ ꯀꯌꯥꯝ ꯆꯥꯎꯅ ꯏꯪꯈꯣꯜ ꯊꯨꯡꯅꯗꯣꯏꯕ? ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯥ ꯅꯤꯉꯣꯜ 2 ꯌꯥꯎꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯈꯥꯛꯀꯗꯕꯅꯤ ꯀꯩꯅꯣ? ꯑꯥꯗ ꯂꯩꯈ꯭ꯔ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯅꯕꯨ ꯁꯤꯗ ꯁꯔꯨꯛ ꯈꯥꯛꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ ꯅꯠꯇꯦ ꯅꯆꯥ ꯅꯤꯉꯣꯜ 2ꯗꯨꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯅ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯈꯥꯛꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯆꯥ ꯅꯤꯉꯣꯜ 2ꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯃꯄꯥ ꯑꯃꯁꯦ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯈꯜꯂꯨ ꯀꯝꯗꯧꯅꯤ? ꯃꯗꯨꯒꯤꯁꯨ ꯈꯟꯗ ꯌꯥꯄꯣꯟꯇꯦ꯫ ꯑꯣ ꯑꯗꯨꯃꯥꯏꯅ ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯏꯆꯥ ꯄꯤꯕ 2 ꯂꯩꯔꯤꯕ ꯃꯈꯣꯏꯒꯤꯗ ꯀꯅꯥꯒꯤꯗ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯖꯁꯅꯤ ꯀꯩꯅꯣ? ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯪꯗꯤ꯫ ꯇꯣꯉꯥꯟꯅ ꯆꯥꯅꯔꯕ ꯅꯆꯥ ꯅꯃꯧꯒꯤ ꯃꯔꯛꯇ ꯅꯆꯥ ꯅꯤꯉꯣꯜꯅꯃꯨꯛ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯛ ꯄꯪꯅꯨꯡ ꯅꯨꯡꯁꯤꯅꯕꯩ ꯋꯥꯅꯤ ꯄꯨꯛꯆꯦꯜꯗ ꯈꯖꯤꯛ ꯁꯦꯛꯂꯛꯄꯗꯅꯦ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯣꯏꯔꯛꯇꯣꯏꯁꯤ꯫ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦꯕꯨ ꯋꯥꯈꯜꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯣ ꯈꯪꯉꯦ꯫ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯕꯁꯤꯅꯤ꯫ ꯅꯆꯥꯁꯤꯡꯅꯁꯨ ꯄꯦꯜꯂꯣꯏꯅꯦ꯫ ꯄꯤꯛꯑꯦ ꯍꯥꯏꯗꯨꯅ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯦꯟꯅꯕ ꯃꯇꯝꯗ ꯅꯤꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯨꯡꯍꯧꯗ꯭ꯔꯦ ꯈꯜꯂꯨ꯫ ꯍꯌꯦꯡ ꯃꯔꯥꯏꯕꯛ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯃꯒꯤ ꯊꯣꯡꯖꯤꯜꯗ ꯑꯃꯨꯛ ꯂꯦꯞ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯦꯞ ꯀꯞꯇꯨꯅ ꯈꯥꯡꯅꯤꯅꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯄꯥꯝꯗꯦ꯫ ꯂꯩꯔꯤꯕ ꯏꯔꯧ ꯑꯁꯤꯗꯒꯤ ꯂꯧꯁꯦꯟꯅꯤ ꯈꯪꯗꯦ ꯃꯆꯦꯠ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯄꯤꯁꯤ꯫ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯤꯅ ꯇꯧꯅꯔꯤꯁꯦ꯫ ꯑꯗꯨ ꯌꯥꯄꯣꯟꯇꯦꯗ꯫ ꯅꯤꯉꯣꯜꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯧꯈꯣꯟꯗ ꯂꯩꯔꯨ ꯌꯥꯄꯣꯟꯇꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯁꯤ ꯑꯣꯏꯅ ꯇꯧꯁꯤ꯫ ꯋꯥꯐꯝꯁꯦ ꯏꯆꯥ ꯏꯃꯧꯗ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯁꯤꯗꯅꯦ ꯂꯝꯇꯨꯁꯦ ꯐꯖꯅ ꯑꯣꯟꯊꯣꯛꯂꯒ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯅꯕ ꯇꯧꯁꯤ꯫ ꯁꯖꯧꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯂꯝꯇꯨ ꯌꯦꯟꯅꯕ ꯃꯇꯝꯗ ꯅꯤꯉꯣꯜꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯝꯍꯧꯗꯕ ꯑꯁꯤꯅꯅꯤ ꯉꯁꯤ ꯈꯠꯅ ꯆꯩꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯤ꯫ ꯅꯤꯉꯣꯜꯁꯨ ꯃꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯛꯇꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯥꯒꯩꯒꯤ ꯃꯧ ꯑꯗꯨꯅ ꯐꯅ ꯐꯕ ꯑꯣꯏꯁꯅꯨ ꯍꯜꯂꯛꯄ ꯅꯤꯉꯣꯜ ꯑꯃꯅ
ꯃꯈꯣꯏꯒꯤ ꯃꯀꯥꯗ ꯍꯦꯛ ꯇꯥꯡꯖꯔꯛꯄꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯟꯒꯅꯤ꯫ ꯃꯁꯤ ꯍꯧꯅꯁꯥꯅꯤ, ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯂꯨꯗꯕꯒꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯈꯣꯏ ꯄꯨꯝꯕ ꯆꯥꯛ ꯇꯣꯛꯂꯦ꯫ ꯃꯪꯒꯣꯜꯗ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡ ꯌꯥꯎꯅ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯋꯥ ꯇꯥꯟꯅꯔꯤ꯫ ꯁꯥꯖꯧꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯉꯁꯤ ꯐꯥꯎꯕꯗꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ꯫ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯅꯃꯥꯅ ꯇꯣꯉꯥꯟꯅ ꯄꯤꯖꯔꯁꯤ ꯍꯥꯏꯅ ꯍꯥꯏ." ꯃꯁꯤꯗ ꯊꯥꯔꯤꯛ ꯊꯥꯅ, "ꯄꯥꯕꯨꯡ, ꯀꯩꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕꯅꯣꯗ? ꯑꯩꯈꯣꯏ ꯇꯜꯂꯤ, ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯖꯒꯦ." ꯇꯝꯐꯥꯅ ꯑꯃꯨꯛ ꯍꯥꯏ, "ꯏꯃꯧ ꯏꯕꯦꯝꯃ, ꯃꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯅꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯆꯥꯔꯤꯗꯅ꯫ ꯏꯃꯥ ꯍꯣꯏꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯇꯧꯊꯣꯛꯄꯤꯔꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯍꯌꯦꯡ ꯌꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯈꯨꯈꯥ ꯀꯥꯝꯗꯨꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯗꯧ ꯁꯔꯨꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯆꯥꯍꯧꯅꯕ ꯍꯥꯏꯅ ꯁꯤꯜꯂꯤꯕ." "ꯏꯃꯥ, ꯅꯃꯧꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦꯀꯣ." ꯑꯌꯦꯡꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯒꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨꯗ ꯏꯃꯥ꯫ ꯍꯣꯏ, ꯍꯌꯦꯡ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨ." ꯁꯥꯖꯧꯇꯣꯟꯅ ꯃꯆꯥꯅꯤꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ, "ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯈꯣꯏꯅꯤꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯁꯤꯕꯨ ꯄꯥꯕꯨꯡ, ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤꯗꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯔꯁꯤ." "ꯍꯩ, ꯁꯤꯗ ꯁꯨꯝ ꯄꯨꯟꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯔꯝꯍꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯁꯤ ꯁꯥꯗꯣꯏꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯔꯛꯀꯗꯧ ꯃꯔꯩꯔꯦ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯀꯩ ꯁꯥꯍꯧꯕ ꯂꯦꯞꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯅꯆꯥꯅ ꯄꯤꯛꯂꯤꯉꯩꯗ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯆꯥꯎꯈ꯭ꯔꯕꯗꯤ ꯇꯧꯒꯦ ꯈꯟꯕ ꯍꯦꯛꯇ ꯉꯝꯗꯕꯅꯤꯅꯦ." ꯇꯝꯐꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤ ꯀꯥꯟꯅꯅꯤ? ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯣꯡꯗꯣꯛꯇꯧ ꯂꯩꯔꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯏꯃꯥꯒ ꯅꯪ ꯄꯥꯕꯨꯡꯒꯅ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜꯁꯤꯗ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯗꯣꯏꯁꯦ꯫ ꯌꯦꯟꯅꯕꯗ ꯂꯝꯂꯦꯝ ꯑꯃꯠꯇꯕꯨ ꯂꯩꯍꯧꯔꯔꯣꯏ." "ꯏꯍꯦ, ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯟꯅꯔꯤ꯫ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯗꯣꯏꯅꯤ." "ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯏꯃꯥ? ꯀꯩꯅꯣ, ꯅꯆꯦꯒ ꯅꯆꯜꯒꯒꯤꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯃ ꯇꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ?" "ꯍꯩ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯗ ꯍꯜꯂꯛꯑꯦ ꯈꯜꯂꯣ꯫ ꯅꯃꯥꯒ ꯅꯄꯥꯒ ꯑꯩꯈꯣꯏꯅꯤꯅ ꯍꯤꯡꯂꯤꯉꯩ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔꯃꯛ ꯐꯩꯗꯣ꯫ ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯔꯨ ꯅꯨꯡꯁꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?" ꯊꯥꯔꯤꯛ ꯊꯥꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯅ ꯆꯥꯎ ꯍꯥꯏꯕꯗꯣ ꯅꯃꯧꯁꯨ ꯌꯥꯖꯔꯒꯦ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯗꯧ ꯂꯩꯔꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯗ ꯏꯃꯥ, ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯔꯒ ꯀꯌꯥꯃꯨꯛ ꯐꯪꯅꯤ? ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯍꯥꯏꯅ ꯈꯥꯛꯇꯨꯅ ꯂꯝꯂꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯗꯧ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ 2 ꯑꯣꯏꯅ ꯌꯦꯟꯅꯁꯤ꯫ ꯍꯌꯦꯡ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯂꯁꯨ ꯅꯃꯧ ꯑꯍꯜꯒꯤꯗꯅꯤ ꯈꯪꯗꯦ, ꯏꯅꯥꯎꯒꯤꯗꯅꯤ ꯈꯪꯗꯦ, ꯑꯗꯨꯝ ꯂꯩꯖꯁꯅꯤ꯫ ꯃꯗꯨ ꯌꯥꯔꯛꯇꯕ ꯃꯤꯀꯨꯞ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯤꯑꯣꯏꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯛꯅꯔꯤꯉꯩ, ꯅꯨꯡꯁꯤꯅꯔꯤꯉꯩ, ꯌꯥꯅꯔꯤꯉꯩ ꯃꯇꯝꯗꯅ ꯄꯪꯌꯥ ꯍꯦꯛ ꯌꯥꯅꯕ, ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯗꯅ ꯎꯅꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ꯫ ꯑꯗꯨꯒꯤꯅꯦ ꯏꯃꯥꯅ ꯑꯁꯨꯝꯅ ꯁꯤꯜꯂꯤꯕꯁꯦ꯫ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯥꯛꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯥꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕꯁꯨ ꯂꯩꯔꯩꯕꯥꯛꯇ ꯄꯥꯞꯄꯨ ꯄꯨꯅꯤꯅꯦ." ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯋꯥꯡꯂꯦꯟꯅ, "ꯃꯗꯨꯒꯤ ꯋꯥꯗꯣ ꯏꯆꯦꯒ ꯑꯕꯦꯝꯒꯁꯨ ꯌꯥꯎꯅ ꯈꯟꯅꯔꯁꯤ ꯏꯃꯥ꯫ ꯃꯈꯣꯏꯅ ꯌꯥꯔꯒꯅ ꯍꯦꯛ ꯈꯥꯛꯂꯁꯤ꯫ ꯑꯗꯨꯒꯤꯗꯤ ꯇꯥꯔꯩꯕ ꯋꯥꯐꯝꯅꯤ꯫ ꯂꯨꯔꯤꯁꯤꯗꯤ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯟꯅ ꯁꯥꯕꯁꯤꯅꯤ꯫ ꯅꯃꯥꯒꯅ ꯄꯥꯕꯨꯡꯒꯅꯗꯤ ꯏꯪꯈꯣꯜꯁꯦ ꯍꯥꯟꯅ ꯂꯩꯈꯥꯏ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯈꯟꯕꯅꯤ." ꯑꯌꯦꯡꯕꯤꯅ, "ꯑꯗꯨꯗꯤ ꯏꯃꯥ, ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯁꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯂꯁꯤ." "ꯍꯣꯏ, ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯐꯔꯦ, ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯆꯪꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯊꯥꯔꯤꯛ ꯊꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯩꯗꯨꯅ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯀꯥꯡ ꯍꯩꯗꯣꯛꯏ꯫ ꯐꯤꯗꯨ ꯊꯝꯗꯨꯅ ꯀꯥꯡꯈꯜꯗꯨ ꯊꯥꯗꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯁꯤꯃꯗꯤ ꯐꯔꯦ ꯃꯈꯣꯏ ꯇꯥꯆꯧ꯫ ꯑꯗꯨꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯃꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯅ ꯏꯄꯨꯛ ꯑꯁꯦ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯕ꯫ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯑꯁꯨꯝꯅꯈꯛ ꯍꯥꯏꯔꯝꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛ ꯄꯥꯛꯄ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯪꯗꯣꯏꯁꯤꯕꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯈꯟꯕ ꯈꯛꯅꯗꯤ ꯀꯥꯟꯅꯔꯣꯏꯌꯦ, ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯍꯧꯕ ꯇꯥꯏ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯑꯄꯥꯝꯕꯁꯤꯗ ꯑꯩꯅ ꯌꯦꯠꯅꯤꯡꯗꯕ,
Madu hekta yabrada isa amasu yawre amatang nati yarakadaba hayengwaine isa singhagdakta ko yam sarakani ko maduna tungi wanidana o tungi wado hosi hana khalaudrabadi hayeng tungdane imai ko khangloidoiba ningol gi wabu kaino imasina hekta hensile kariguma laibak thiribadi sinabu yum palibasibu laibak thinabro karidano laibak thidoisi nati sagai sida mau oirakli baisya karigumba maram amagi su hekta ipamna chanu haina tanaribraba ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯤꯁꯦ ꯁꯤꯔꯕꯁꯨ ꯁꯤꯗ꯭ꯔꯤꯐꯥꯎꯕꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯐꯝꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈ꯭ꯔꯤꯕꯅꯤ ꯏꯃꯥꯈꯣꯏꯅ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯇꯧꯔꯤꯕꯅꯤꯗ ꯍꯥꯏꯁꯤꯅꯗꯤ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅꯗꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯁꯤꯔꯣ ꯏꯃꯥ ꯏꯄꯥꯗꯨꯅꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯍꯥꯏꯔꯛꯇꯦ ꯑꯩꯅꯁꯨ ꯅꯤꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯥꯝꯂꯨꯗꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯅꯝꯃꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯣꯏꯅ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯌꯥꯔꯤꯁꯦ ꯉꯥꯡꯂꯒ ꯍꯌꯦꯡ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯅꯤ ꯍꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯗꯣ ꯈꯤꯠ ꯇꯧꯕꯤꯅꯣ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯅꯤ ꯅꯪꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯅꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯩ ꯍꯥꯏꯒꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩ ꯇꯨꯝꯃꯦ ꯁꯣꯝꯗꯁꯨ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯤ ꯇꯥꯔꯤꯕꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯁ ꯑꯩ ꯇꯨꯝꯕꯒ ꯌꯥꯔꯣꯏꯗꯧꯔꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯌꯦꯡꯉꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯤꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯄꯤꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯏꯄꯥꯝꯗꯨꯅ ꯅꯤꯉꯣꯜ ꯂꯩꯈꯣꯏꯒꯤꯗꯤ ꯄꯤꯕ ꯅꯠꯇꯦ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯔꯨꯛ ꯑꯍꯨꯝ ꯀꯃꯥꯏꯅ ꯌꯦꯟꯅꯗꯣꯏꯅꯣꯃꯤ ꯏꯃꯥ ꯄꯥꯕꯨꯡꯒꯅ ꯃꯔꯩ ꯁꯤꯟꯖꯁꯅꯤ ꯑꯗꯨꯒꯤꯗꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯆꯦꯈꯣꯏ ꯀꯩꯈꯣꯏꯒ ꯇꯣꯉꯥꯟꯅ ꯆꯥꯅꯕꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯄꯁꯤꯃꯗꯤ ꯌꯥꯝꯅ ꯐꯔꯦ ꯉꯜꯂꯤꯉꯩꯁꯤꯗ ꯆꯥꯅꯍꯧꯕꯅ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯅ ꯇꯩꯃꯒꯤ ꯃꯁꯛꯁꯦ ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯅꯤ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯅꯣꯛꯃꯤ ꯄꯪꯂꯩ ꯂꯩꯔꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯊꯥꯅꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯩ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯒꯠꯇꯨꯅ ꯑꯩꯅꯗꯤ ꯏꯇꯩꯃꯒ ꯅꯈꯣꯏꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯌꯦꯅ ꯈꯜꯂꯨꯔꯤ ꯅꯈꯣꯏ ꯃꯧ ꯃꯁꯦꯜ ꯈꯪꯅꯕꯤꯗꯣ ꯇꯨꯃꯤꯟꯅꯍꯧꯔꯝꯂꯤꯗꯅ ꯑꯣ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏꯌꯦ ꯃꯈꯣꯜ ꯑꯁꯦ ꯏꯃꯦꯡ ꯃꯦꯡꯁꯤꯟꯅꯔꯒ ꯀꯣꯠ ꯊꯥꯏꯔꯒ ꯏꯅꯥꯎ ꯍꯥꯏꯅ ꯇꯧꯔꯛꯇꯣꯏꯕ ꯈꯪꯉꯕ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯆꯤꯜ ꯑꯁꯦ ꯍꯦꯛ ꯈꯨꯝꯂꯨꯕ ꯊꯣꯛꯎꯕ ꯏꯃꯨꯡꯁꯦ ꯂꯥꯟ ꯑꯃ ꯑꯣꯏꯔꯛꯇꯣꯏꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯗꯣꯏꯕ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕꯁꯦ ꯊꯥꯅꯨꯡꯁꯤꯗ ꯐꯥꯖꯤꯜꯂꯒ ꯈꯥꯡꯂꯤꯕꯅꯤ ꯈꯪꯉꯕ ꯈꯔꯁꯨ ꯐꯥꯗꯣꯛꯅꯨ ꯑꯗꯨꯝꯅ ꯇꯧ ꯅꯕꯦꯝꯃ ꯑꯩ ꯄꯨꯛ ꯐꯕꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯍꯦ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯑꯩꯅꯦ ꯐꯥꯖꯤꯜꯂꯒ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯂꯩꯌꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯇꯣꯉꯥꯟꯅ ꯆꯥꯗꯧꯕꯁꯤꯃꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯌꯦꯟꯅꯗꯧꯕꯒꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯊꯃꯣꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯅ ꯍꯦꯛ ꯌꯥꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦ ꯃꯁꯤꯗ ꯋꯥꯡꯂꯦꯟ ꯍꯥꯏꯔꯛꯏ ꯑꯩ ꯑꯄꯪꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯅꯦ ꯉꯁꯥꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯋꯥ ꯄꯥꯛꯅ ꯈꯣꯡꯈꯤꯗ꯭ꯔꯤꯗꯣ ꯃꯗꯨꯒꯤ ꯃꯔꯝ ꯅꯪ ꯈꯪꯗꯦꯅꯦ ꯍꯥꯏꯕꯤꯒꯦ ꯅꯤꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯨꯡꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯅ ꯇꯥ ꯇꯧꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯀꯣꯜꯂꯒ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯂꯧꯍꯧꯕ ꯌꯥꯗꯣꯏꯅꯤꯅꯦ ꯍꯥ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯛꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯗꯨꯁꯨ ꯌꯥꯏꯅꯦ ꯃꯗꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯂꯕ ꯑꯗꯨ ꯌꯥꯏ ꯍꯌꯦꯡ ꯅꯤꯉꯣꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯎꯁꯤꯜꯂꯒꯦ ꯑꯣ ꯑꯗꯨꯅꯤ ꯅꯪꯁꯦ ꯑꯩꯗꯤ ꯐꯅ ꯁꯤꯡꯕꯣꯏ ꯍꯥꯏꯅ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯪꯂꯒ ꯂꯩꯔꯝꯃꯦꯅꯦ ꯑꯣ ꯁꯤꯡꯅꯕ ꯌꯥꯝꯅ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯌꯥꯔꯁꯤ ꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯃꯁꯤ ꯊꯦꯡꯂꯕꯅꯤ ꯍꯧꯖꯤꯛꯁꯤ ꯍꯣꯏ ꯇꯨꯝꯃꯁꯤ ꯇꯨꯝꯕ ꯌꯥꯔꯝꯗꯕ ꯑꯌꯦꯡꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯇꯨꯝꯕ ꯌꯥꯈ꯭ꯔꯦ ꯇꯨꯝꯊꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯏꯍꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯔꯨ ꯑꯃꯅꯤ ꯍꯨꯜꯂꯤꯕ ꯍꯥꯟꯅ ꯊꯃꯣꯏꯅꯨꯡꯗ ꯈꯟꯅꯔꯝꯕ ꯋꯥꯐꯝꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯟꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯉꯣꯜ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯤ ꯇꯝꯐꯥꯅ ꯁꯤꯒꯤꯅꯤ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯁꯤ ꯏꯃꯧ ꯑꯅꯤꯕꯨ ꯀꯨꯏꯅ ꯆꯥꯛꯈꯨꯝ ꯄꯨꯟꯗꯨꯅ ꯊꯝꯕꯁꯤ ꯅꯃꯥꯅ ꯄꯥꯝꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯏꯪꯈꯣꯜ ꯁꯝꯕꯜꯁꯨ ꯃꯇꯥꯡ ꯆꯥꯅ ꯌꯦꯟꯅꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯊꯥꯔꯤꯛ ꯊꯥꯅ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯏꯪꯈꯣꯜꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯤ ꯍꯥꯏꯕ ꯍꯥꯏꯌꯦ ꯃꯧꯋꯥ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯀꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯋꯥ ꯇꯥꯈꯤꯒꯦ ꯑꯃꯨꯛꯇ ꯕꯦꯝꯃ ꯍꯥꯏꯌꯨ ꯏꯆꯥ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯊꯕꯥꯒ ꯂꯩꯍꯥꯎꯒ ꯃꯤꯠꯀ ꯌꯦꯡꯅꯩ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯊꯕꯥꯗꯤ ꯃꯧꯄꯥ ꯑꯅꯤꯒꯤ ꯌꯥꯝꯅ ꯈꯟꯖꯩ, ꯃꯗꯨꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯅꯤꯡꯉꯣꯜꯅꯤ, ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜ꯫ ꯄꯤꯕꯥꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯗ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯌꯦꯠꯂꯨꯅꯤ? ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯤꯁꯨ ꯄꯤꯛꯏ, ꯃꯁꯤꯗ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯕ ꯍꯥꯏꯕꯁꯦ ꯂꯩꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏ꯫ ꯀꯔꯤꯒꯤ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯈꯥꯛꯇꯣꯏꯅꯣ? ꯁꯔꯨꯛ 2 ꯑꯣꯏꯅ ꯊꯣꯛꯂꯒ ꯌꯦꯟꯅꯕꯤꯌꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯊꯥꯅꯨꯡꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ, ꯃꯆꯤꯜꯗꯤ ꯈꯪꯊꯣꯛꯇꯦ꯫ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯃꯥꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯖꯩ꯫ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯍꯌꯦꯡ ꯂꯥꯏꯕꯛ ꯊꯤꯔꯦ ꯈꯜꯂꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯒꯦ? ꯏꯃꯥ, ꯑꯩꯈꯣꯏꯅꯤꯁꯦ ꯑꯩꯒꯤ ꯏꯅꯪꯒꯜ ꯑꯁꯤ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯆꯦ ꯑꯩꯅ ꯑꯋꯥꯕ ꯅꯪꯂꯒ ꯃꯈꯣꯏꯅ ꯃꯆꯦꯒꯤ ꯆꯪꯁꯐꯝ ꯄꯤꯔꯣꯏꯗꯕ ꯅꯠꯇꯦ꯫ ꯊꯧꯕꯥ, ꯋꯥꯡꯂꯦꯟ, ꯈꯨꯝꯃꯨꯅꯤ ꯅꯈꯣꯏꯅꯤꯕꯨ꯫ ꯑꯩ ꯅꯠꯇ꯭ꯔꯒ ꯂꯩꯍꯥꯎꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯅꯈꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯂꯣꯏꯗ꯭ꯔꯅꯦ? ꯊꯧꯕꯅ ꯈꯨꯝꯃꯤ꯫ ꯆꯣꯡꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦ? ꯑꯩꯈꯣꯏꯗꯤ ꯏꯆꯦꯒ ꯕꯦꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯦꯒ ꯕꯦꯝꯒꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯨ ꯏꯃꯥ, ꯇꯥꯔꯕ꯭ꯔꯥ ꯊꯧꯕꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯂꯝꯂꯦꯝ ꯑꯣꯏꯅ ꯈꯥꯛꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯣꯏꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯕꯤꯌꯨ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯍꯌꯦꯡ ꯇꯨꯡꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯌꯨꯅꯦ꯫ ꯁꯤꯗ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯒꯤꯗꯤ꯫ ꯅꯁꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯋꯥꯕꯨ ꯁꯤꯅꯤ꯫ ꯊꯥꯔꯤꯛ ꯊꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯅꯝꯃꯅ ꯍꯥꯏꯕ ꯋꯥꯁꯤ ꯏꯃꯥ, ꯅꯃꯥꯑꯣꯏꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯍꯌꯦꯡ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯀꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ꯫ ꯁꯥꯖꯧꯇꯣꯟꯅ, ꯏꯄꯥꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 2 ꯊꯣꯛꯅ ꯑꯣꯏꯅ ꯌꯦꯟꯅꯕ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯁꯔꯨꯛ 2 ꯊꯣꯛꯅ ꯑꯣꯏꯅ ꯌꯦꯟꯅꯕꯤꯔꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯅ ꯍꯦꯛꯇ ꯍꯥꯏ꯫ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ? ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 2 ꯊꯣꯛꯅ ꯌꯦꯟꯅꯕ ꯌꯥꯔꯣꯏ, 3 ꯊꯣꯛꯅ ꯌꯦꯟꯅꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯑꯌꯤꯡꯕꯤꯗꯤ ꯌꯦꯡꯉꯤ꯫ ꯇꯝꯐꯥꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ? ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 2 ꯊꯣꯛꯅ ꯌꯦꯟꯅꯒꯦ ꯍꯥꯏꯔꯒꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯏꯇꯩꯒ ꯏꯆꯦꯒꯤꯗ ꯂꯩꯕ ꯇꯥꯕ꯫ ꯊꯥꯔꯤꯛ ꯊꯥꯅ, ꯀꯩꯅꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯨꯅ? ꯑꯩꯅ ꯁꯤ ꯇꯥꯕꯤꯗ꯭ꯔꯣ? ꯏꯪꯈꯣꯜꯁꯤꯅ ꯁꯔꯨꯛ 2 ꯊꯣꯛꯇꯨꯅ ꯌꯦꯟꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯑꯩꯈꯣꯏꯅ ꯅꯥꯎꯀꯣꯜꯂꯣꯏ, ꯏꯆꯦꯍꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯍꯥꯏꯔꯛꯂꯤ ꯋꯥꯁꯤꯗ ꯇꯝꯐꯥꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯅꯣꯅꯦꯍꯦ ꯅꯪꯕꯨ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ꯫ ꯍꯧꯅꯒꯦꯔꯥ ꯍꯧꯅꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯑꯩꯈꯣꯏꯅ ꯀꯣꯜꯂꯨ ꯍꯥꯏꯔꯕꯗꯤ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯁꯔꯨꯛ ꯐꯪꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯊꯥꯔꯤꯛ ꯊꯥꯅ, ꯏꯅꯥꯎ, ꯅꯪꯒꯤꯁꯤꯗꯤ ꯃꯔꯩ꯫ ꯄꯨꯛ ꯐꯠꯇꯕꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯏꯁꯝ ꯁꯝꯅ ꯁꯨꯝ ꯂꯩꯅꯁꯤꯀꯣ꯫ ꯄꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯑꯩꯔꯣ ꯏꯆꯦꯔꯣ? ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯟꯅꯕꯗ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯊꯨꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯅꯤ꯫ ꯏꯆꯦꯗꯤ ꯃꯁꯤ ꯀꯩꯁꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯦꯝꯅ ꯑꯍꯜ ꯑꯅꯤꯕꯨ ꯀꯣꯟꯕ ꯀꯥꯏꯗꯨꯕꯨ ꯑꯁ ꯉꯝꯖꯔꯣꯏꯗ ꯑꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ, ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯑꯩꯈꯣꯏꯅ ꯀꯣꯟꯅꯤ, ꯑꯗꯨꯒ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯒꯅꯤ꯫ ꯍꯦꯔꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ? ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕ ꯋꯥꯅꯤ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯀꯩꯒꯤ ꯌꯥꯗꯕ? ꯐꯠꯇꯕ ꯋꯥꯁꯦ ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯍꯣꯏ, ꯌꯥꯔꯣꯏꯌꯦ, ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ ꯈꯠꯅꯔꯛꯄꯒꯤ ꯐꯤꯕꯝꯅꯤ꯫ ꯊꯕꯥꯅ, ꯊꯥꯔꯤꯛ ꯊꯥ, ꯑꯌꯤꯡꯕꯤ, ꯇꯨꯃꯤꯟꯅ ꯂꯩꯅꯧ ꯀꯩꯗꯧꯒꯦ? ꯅꯈꯣꯏꯅꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯧ꯫ ꯂꯩꯍꯥꯎꯅ, ꯏꯅꯝꯃꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯌꯤꯡꯕꯤꯅ, ꯚꯤꯃꯥ, ꯇꯨ, ꯅꯅꯝ ꯑꯍꯜꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯃꯥꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯣꯏ? ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯁꯦ? ꯏꯅꯝꯇꯣꯟ, ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯥꯝꯗꯦ꯫ ꯏꯅꯝꯃꯅꯤꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯄꯥꯝꯖꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯕꯗꯤ ꯁꯦ ꯅꯅꯝ ꯑꯍꯜꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯁꯤ꯫ ꯍꯦꯉꯥ, ꯅꯪ ꯅꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯥꯏꯔꯦꯕ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯇꯧꯗꯧꯔꯤ ꯑꯩꯗꯤ꯫ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯅ, ꯏꯃꯧꯁꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯕꯨ? ꯅꯃꯥꯡꯗ ꯅꯀꯨꯒ ꯅꯅꯦꯝꯒ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯤ, ꯅꯈꯣꯏꯕꯨ ꯑꯩꯈꯣꯏ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯗꯤ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯕꯨ ꯑꯩꯈꯣꯏꯅ ꯀꯣꯟꯒꯅꯤ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯕꯨ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯀꯣꯟꯕ ꯀꯥꯏꯗꯤ ꯉꯝꯂꯣꯏ꯫ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ,
ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯃꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯧꯕꯅ ꯃꯪꯂꯦꯟ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨꯝꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯖꯧ ꯑꯗꯨꯕꯨ ꯏꯪꯈꯣꯜꯁꯤꯃꯗꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯒꯗꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯑꯩꯈꯣꯏꯅ ꯀꯣꯟꯖꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛ ꯊꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯌꯥꯎ ꯌꯥꯎꯔꯤ ꯃꯥꯅ ꯈꯜꯂꯤꯕꯨ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯨꯡꯍꯜꯂꯒ ꯃꯈꯣꯏꯅ ꯂꯧꯒꯦ ꯁꯤꯅꯤ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯅꯃꯧꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 2 ꯇꯕꯛ ꯊꯣꯛꯅ ꯌꯦꯟꯅꯒꯗꯕꯅꯤ ꯊꯥꯔꯤꯛ ꯊꯥ ꯉꯥꯏꯈꯣ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯂꯨꯔꯤ ꯏꯃꯥ ꯀꯣꯛ ꯉꯥꯎꯏꯍꯦ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯁꯤꯗ ꯅꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯗ ꯆꯪꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯁꯤꯗ ꯇꯧꯔꯕ ꯅꯃꯧ ꯑꯍꯜ ꯂꯩꯁꯨ ꯁꯍꯤꯡ ꯁꯥꯕ ꯀꯩꯌꯥꯃꯨꯛ ꯑꯣꯜꯂꯛꯀꯅꯤ ꯂꯩꯍꯥꯎꯅ ꯏꯅꯝꯃꯅꯤꯅ ꯉꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯝ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ ꯁꯤꯗꯤ ꯑꯩꯅꯗꯤ ꯏꯐ ꯐꯖꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯏꯪꯈꯣꯜꯁꯤ ꯄꯤꯛꯄꯅꯤꯅ ꯁꯔꯨꯛ 2ꯗꯃꯛ ꯊꯣꯛꯂꯒ ꯌꯦꯟꯅꯁꯤ ꯍꯌꯦꯡ ꯅꯈꯣꯏ ꯅꯤꯡꯉꯣꯜꯅ ꯑꯋꯥꯕ ꯇꯥꯔꯁꯨ ꯑꯩꯅꯅꯤ ꯈꯪꯗꯦ ꯃꯥꯅꯅꯤ ꯈꯪꯗꯦ ꯀꯣꯟꯖꯕ ꯌꯥꯏ ꯁꯤꯅꯤ ꯏꯁ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕꯨ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯨꯡꯍꯜꯂꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯀꯣꯟꯕꯒꯤ ꯃꯤꯡꯗ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯂꯧꯒꯦ ꯁꯤꯅꯤ ꯃꯥꯕꯨ ꯀꯌꯥꯝ ꯁꯤꯡꯕ ꯃꯤꯅꯣ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯃꯗꯨꯃꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯇꯥꯖꯧ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯥꯎꯒꯤ ꯃꯤꯆꯪꯗ ꯆꯪꯂꯕ ꯍꯦꯛ ꯊꯕꯛ ꯇꯧꯔꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯩꯒꯤ ꯆꯤꯡꯅ ꯃꯩꯔꯤꯛ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯄꯣꯛꯈꯥꯏꯔꯛꯄꯒꯨꯝꯅ ꯇꯧꯔꯔꯦ ꯁꯥꯖꯧꯇꯣꯟ ꯑꯃꯗꯤ ꯇꯝꯐꯥ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯏ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯃꯊꯃꯣꯏ ꯁꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯕꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯝꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯉꯁꯤꯒꯤ ꯏꯄ꯭ꯋꯥꯅꯤꯒꯤ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯎꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯛ ꯈꯜꯂꯨꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯃꯃꯤꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯏꯪꯈꯣꯜ ꯌꯦꯟꯅꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯤꯕ ꯃꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ ꯑꯗꯨꯕꯨ ꯃꯁꯤꯅꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯏꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯛ ꯈꯜꯂꯨꯗꯦ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯄꯥꯝꯖꯗꯦ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯕꯗꯨꯕꯨꯅꯤ ꯅꯆꯥ ꯅꯤꯡꯉꯣꯜꯅ ꯄꯥꯝꯖꯕꯗꯤ ꯍꯌꯦꯡ ꯇꯨꯡ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕ ꯃꯥꯂꯣꯝ ꯊꯝꯅꯒꯗꯕ ꯊꯕꯛꯇꯤ ꯏꯃꯥ ꯇꯧꯕꯤꯒꯅꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯏꯃꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅꯦ ꯃꯈꯣꯏꯅꯤꯕꯨ ꯑꯃꯨꯛ ꯇꯥꯅ ꯊꯦꯝꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯏ ꯐꯔꯦ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯩꯍꯥꯎꯅ ꯏꯆꯦ ꯋꯥꯁꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯔꯝꯈꯤꯁꯦ ꯇꯁꯦꯡꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯨꯅꯤꯅ ꯅꯪꯕꯨ ꯏꯪꯈꯣꯜꯁꯦ ꯌꯦꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯊꯨꯡꯕ ꯄꯥꯝꯕ꯭ꯔꯣ ꯅꯅꯥꯎ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ 2ꯗꯃꯛ ꯊꯣꯛꯅ ꯌꯦꯟꯅꯖꯁꯅꯤꯗ ꯅꯣꯏꯅ ꯇꯨꯝꯅ ꯍꯥꯏꯔꯕꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯁꯤ ꯏꯪꯈꯣꯜꯁꯤꯅ ꯁꯔꯨꯛ 2ꯗꯃꯛ ꯊꯣꯛꯅ ꯌꯦꯟꯅꯕꯗ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯗꯕ ꯁꯤꯒꯤ ꯈꯜꯂꯤꯕꯅꯤ ꯏꯃꯥ ꯇꯥꯇꯣꯟꯁꯤ ꯏꯃꯥꯒꯤ ꯏꯆꯥꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯧꯕ ꯊꯕꯛꯇ ꯃꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯋꯥꯗꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯦꯞꯂꯤ ꯏꯃꯥ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯂꯦꯞꯂ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯨ ꯁꯔꯨꯛ 2 ꯊꯣꯛꯅ ꯌꯦꯟꯅꯔꯦ ꯏꯪꯈꯣꯜ ꯌꯦꯟꯅꯕꯗ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦ ꯑꯌꯤꯡꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯍꯦꯟꯅ ꯇꯧꯔꯛꯏ ꯀꯅꯥ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯆꯠꯂꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯂꯕꯗꯤ ꯑꯃꯨꯛ ꯇꯥꯟꯕꯗ ꯏꯀꯥꯏ ꯈꯪꯗꯦ ꯆꯠꯈ꯭ꯔꯅꯤ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯏ ꯃꯥꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯁꯧ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯏꯁ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯈꯣꯏ ꯑꯩꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯊꯣꯡꯂꯣꯏ ꯆꯥꯛꯀꯝꯗ ꯊꯣꯡꯂꯣꯏ ꯀꯔꯤꯒꯤ ꯄꯤꯖꯗꯣꯏꯕ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯕ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯇꯥꯗꯥꯏꯅꯦ ꯆꯠꯄꯤꯈ꯭ꯔꯣ ꯃꯈꯣꯏꯒ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ ꯍꯟꯅ ꯍꯥꯏꯔꯤꯗꯅ ꯀꯔꯤꯒꯤꯅꯣ ꯅꯅꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯂꯩꯕꯤꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯃꯥꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯏꯪꯈꯣꯜꯗꯨ ꯁꯔꯨꯛ 2 ꯊꯣꯛꯅ ꯌꯦꯟꯅꯕ ꯑꯗꯨꯒ ꯃꯅꯦꯝ ꯃꯀꯨꯅ ꯃꯈꯣꯏꯅ ꯀꯣꯟꯗꯨ ꯂꯩꯕ ꯑꯁꯤꯒꯤꯅꯤ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯪ ꯌꯥꯝꯅ ꯋꯥꯡꯉꯦ
ꯋꯥ ꯉꯥꯡꯕꯗ ꯈꯟꯊꯔꯒ ꯉꯥꯡꯉꯨꯀꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯅꯤꯟꯗ ꯁꯤꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ ꯀꯔꯤ ꯑꯩꯕꯨ ꯍꯦꯜꯂꯦꯕ ꯑꯁꯨꯝꯅ ꯇꯧꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯕꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯏꯃꯥꯈꯣꯏꯅ ꯇꯥꯕꯤꯈꯤꯕ꯭ꯔꯣ ꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯑꯍꯜꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯇꯥꯈꯤꯕꯗꯥꯏ ꯆꯠꯄꯤꯈ꯭ꯔꯣ ꯅꯃꯧ ꯑꯍꯜꯒꯤꯗ ꯂꯩꯕꯤꯈ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯌꯨꯝꯁꯦ ꯅꯀꯨꯒ ꯅꯅꯦꯝ ꯑꯩꯒꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯌꯥꯝ ꯋꯥꯅ ꯁꯥꯖꯈꯤꯕ ꯃꯁꯤ ꯏꯌꯨꯝꯅꯦ ꯏꯌꯨꯝ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯗꯧꯔꯤꯕ ꯑꯦ ꯌꯥꯝ ꯐꯥꯎꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯉꯛꯁꯝꯗ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯗꯨꯅ ꯇꯥꯟꯈꯤꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯆꯍꯧ ꯈꯪꯉꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯅꯦꯝ ꯅꯀꯨꯗ ꯉꯥꯡꯉꯣ ꯍꯥꯏꯗꯅ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯍꯥ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯑꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯄꯜꯂꯤꯅꯦ ꯄꯟ ꯇꯥꯕꯅꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯄꯜꯂꯤꯁꯦ ꯅꯃꯥ ꯅꯄꯥꯗꯣ ꯋꯥꯌꯦꯡ ꯆꯥꯔꯝꯃꯣꯏ ꯑꯗꯨꯅꯅꯦ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕ ꯊꯛ ꯈꯥ ꯈꯪꯗ꯭ꯔꯤꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯏꯃꯥ ꯏꯄꯥ ꯀꯥꯏꯁꯨ ꯄꯟꯕ ꯁꯥꯏ ꯇꯪꯇ ꯏꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯉꯛꯁꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯟꯊꯩ ꯆꯠꯈ꯭ꯔꯣ ꯆꯠꯄꯤꯈ꯭ꯔꯣ ꯁꯤ ꯂꯩꯔꯅꯨꯋꯣ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯂꯩꯔꯨꯆꯣ ꯑꯃꯨꯛ ꯍꯟꯅ ꯁꯤ ꯆꯪꯉꯛꯄ ꯌꯥꯏ ꯍꯦꯛ ꯆꯪꯉꯕ ꯊꯥꯡꯅ ꯌꯥꯟꯒꯗꯧꯅꯤ ꯈꯪ ꯇꯝꯐꯥ ꯁꯨꯃꯥꯡꯗꯨꯗ ꯎꯞꯅ ꯇꯥꯏ ꯃꯀꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗꯨ ꯊꯦꯡꯂꯨꯏ ꯁꯥꯖꯧꯇꯣꯟ ꯃꯃꯧ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯖꯧ ꯏꯁ ꯃꯇꯝ ꯑꯗꯨꯗꯅ ꯅꯃꯧ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯁꯤꯀꯤꯃ ꯇꯥꯕꯤꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯤꯅꯦ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯅꯈꯣꯏꯕꯨ ꯊꯥꯛꯄ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯦꯛ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯅ ꯃꯗꯨꯃꯛꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯁꯥꯎꯐꯝ ꯀꯩꯁꯨ ꯊꯣꯛꯇꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯂꯨꯅ ꯈꯟꯖꯕ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯕꯤꯈ꯭ꯔꯣ ꯁꯤꯗ ꯀꯥꯏꯗ ꯂꯩꯕꯤꯔꯅꯨ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯒꯤ ꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯤꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯝ ꯈꯔ ꯁꯤꯒꯤꯅꯤꯀꯣ ꯅꯪꯅ ꯉꯁꯤ ꯅꯃꯥꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯤꯕꯁꯦ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅꯅꯦ ꯆꯠꯄꯤꯍꯧꯔꯣ ꯅꯈꯣꯏꯗꯣ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨꯕꯣ ꯁꯥꯖꯧꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯦꯡ꫰ꯖꯨꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯍꯧꯒꯠꯄꯤ ꯃꯃꯥ ꯍꯧꯒꯠꯂꯨꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯂꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯆꯠꯈ꯭ꯔꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯇꯝꯐꯥꯕꯨ ꯍꯧꯒꯠꯄꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯍꯥꯏ ꯆꯠꯈ꯭ꯔꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ ꯏꯪꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯨꯔꯁꯤ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯍꯣ ꯑꯗꯨꯃꯥꯏꯅꯅꯦ ꯋꯥꯈꯜ ꯌꯥꯎꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦꯔꯥ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯍꯣꯏꯗ ꯂꯩꯔꯨꯒꯦꯔꯥ ꯂꯩꯔꯨꯔꯣ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯤ ꯄꯥꯏꯔꯤꯕ ꯈꯨꯖꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯝꯐꯥꯕꯨ ꯁꯤꯡꯗꯨꯅ ꯃꯃꯩ ꯂꯩꯊꯣꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯀꯗꯥꯏꯗꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯆꯠꯀꯗꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯨꯝꯗꯤ ꯊꯧꯕꯅ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥꯒꯤꯗ ꯂꯩꯁꯤꯜꯂꯣ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯑꯆꯧꯕ ꯅꯃꯥꯒ ꯅꯄꯥꯒ ꯁꯤꯗ ꯂꯩꯔꯔꯣꯏꯒꯦ ꯆꯠꯈ꯭ꯔꯒꯦ ꯀꯗꯥꯏ ꯆꯠꯄꯤꯒꯗꯧꯔꯤꯕ ꯄꯥꯕꯨꯡ ꯃꯐꯝ ꯈꯪꯗꯦ ꯏꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗꯨꯗ ꯅꯃꯥꯒ ꯅꯄꯥꯒ ꯆꯠꯈ꯭ꯔꯒꯦ ꯃꯗꯨ ꯌꯥꯗꯦ ꯄꯥꯕꯨꯡ ꯅꯆꯥ ꯅꯃꯧ ꯂꯩꯔꯤꯕꯁꯤꯗꯤ ꯊꯥꯔꯤꯛꯊꯥꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯥ ꯂꯥꯛꯑꯣ ꯅꯃꯧꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯏꯅꯥꯎꯒꯨꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯪ ꯍꯥꯏꯒꯠꯄ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗ ꯅꯠꯇ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯃꯧ ꯉꯥꯛꯄꯤꯌꯨ ꯅꯆꯥꯒ ꯅꯃꯧꯒ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯥꯒ ꯅꯃꯧꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯤ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯃꯈꯣꯏꯒ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ ꯏꯁ ꯃꯇꯧꯁꯤ ꯃꯥꯟꯗ꯭ꯔꯥ ꯄꯨꯛꯆꯦꯜꯒ ꯌꯥꯝ ꯐꯕꯤꯒ ꯃꯥꯟꯗ꯭ꯔꯥ ꯍꯩꯗꯀꯣ ꯍꯩ ꯌꯥꯝꯅ ꯍꯩ ꯑꯁꯨꯛ ꯍꯩꯕ ꯏꯁ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯅꯆꯥ ꯅꯃꯧ ꯂꯩꯔꯤ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕ ꯇꯥꯠꯇꯣ ꯅꯕꯦꯝꯃ ꯑꯩꯅ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯅꯤꯅꯤ ꯐꯥꯔꯨꯍꯦ ꯏꯕꯦꯝꯃ ꯍꯣꯏꯗ
ꯂꯩꯖꯁꯅꯨ ꯃꯈꯣꯏꯗ ꯑꯩꯒꯤ ꯁꯤꯗ ꯂꯩꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤ ꯆꯠꯈ꯭ꯔꯕ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥ ꯌꯥꯝꯅ ꯁꯪꯂꯦ ꯃꯀꯥ ꯂꯥꯞꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯇꯩ ꯏꯅꯥꯎꯗ ꯌꯨꯝꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯔꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯃꯥ ꯆꯪꯂꯛꯎ ꯅꯃꯧꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯐꯝꯊꯍꯜꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯃꯈꯥ ꯇꯥꯏ ꯏꯅꯥꯎꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯛ ꯊꯥꯖꯔꯨꯗꯦ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ ꯑꯅꯤꯇꯃꯛ ꯊꯣꯛꯅ ꯌꯦꯟꯅꯩ ꯍꯥꯏꯕꯒꯤꯅꯤ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯁꯥꯎꯔꯤꯕ ꯅꯃꯧꯅ ꯍꯥꯏꯖꯈꯤꯕꯗꯤ ꯅꯤꯡꯉꯣꯜꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯀꯣꯟꯕꯤꯗꯨꯅ ꯊꯝꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯗꯕꯅꯤ ꯃꯥ ꯀꯔꯤꯁꯨ ꯈꯟꯂꯨꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯈꯟꯗꯦ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯁꯤꯗꯤ ꯏꯆꯥ ꯏꯃꯧ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤꯅꯤ ꯏꯃꯥ ꯍꯟꯗꯛꯇꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯝꯃꯗꯣ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯅ ꯎꯏ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯏꯅꯝꯃꯗꯣ ꯏꯃꯥ ꯊꯥ 6ꯃꯨꯛꯇꯤ ꯍꯥꯏꯔꯝꯂꯅꯤꯀꯣ ꯍꯥꯏꯔꯝꯂꯅꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯅ ꯍꯪꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯊꯨꯕꯗ ꯏꯃꯥ ꯅꯃꯧꯒ ꯄꯨꯟꯅ ꯆꯠꯁꯤꯁꯤ ꯏꯃꯥ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯅꯕ ꯍꯣꯠꯅꯧ ꯊꯧꯕꯅ ꯃꯄꯥꯗ ꯃꯕꯨꯡ ꯑꯩꯈꯣꯏ ꯋꯥꯡꯂꯦꯟꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯃꯗꯨꯗꯅꯤ ꯃꯥꯅ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯍꯨ ꯑꯣꯏꯅ ꯊꯣꯛꯏ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ ꯁꯤꯅꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯉꯥꯏꯕ ꯇꯥꯏ ꯏꯪꯈꯣꯜ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯔꯦ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯈꯠꯅꯔꯦ ꯎꯅꯔꯕꯁꯨ ꯀꯧꯅꯗ꯭ꯔꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯔꯦ ꯑꯁꯨꯝꯅ ꯂꯩꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯂꯔꯦ ꯃꯗꯨꯗꯤ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯐꯝ ꯊꯝꯍꯧꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯕꯥꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯡꯕꯒꯤꯗꯅꯤ ꯃꯧꯄꯥ ꯑꯍꯜꯒꯤꯗ ꯄꯨꯟꯅ ꯃꯃꯥ ꯃꯄꯥꯒ ꯂꯩꯁꯤꯟꯕꯗꯣ ꯌꯨꯝꯗꯨꯅꯒ ꯄꯤꯛꯄꯒ ꯆꯤꯜꯂꯗꯨꯅ ꯁꯣꯝꯗ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯌꯤꯡꯕꯤꯗꯤ ꯈꯔ ꯁꯥꯐꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯗꯨꯝꯅ ꯑꯃꯨꯛ ꯃꯅ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤꯗ ꯂꯩꯕꯗꯨꯗꯗꯤ ꯇꯤꯡꯊꯣꯛ ꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯦꯟꯅ ꯃꯁꯤꯡ ꯊꯤꯔꯛꯏ ꯊꯕ ꯃꯥꯗꯤ ꯋꯥꯈꯜ ꯋꯥꯕꯅ ꯂꯣꯏ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯈꯪꯍꯧꯗꯅ ꯁꯤꯈ꯭ꯔꯦ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯤ ꯃꯄꯥꯝꯗ ꯂꯩꯔꯨꯁꯣ ꯍꯥꯏꯅ ꯊꯥꯕꯤꯔꯛꯏ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯍꯣꯏ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯑꯣ ꯆꯥꯛ ꯆꯥꯔꯔꯣ ꯍꯦꯛ ꯀꯧꯅꯗ꯭ꯔꯤꯈꯩ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤ ꯐꯥꯎꯕꯗꯤ ꯀꯧꯅꯗꯕ ꯐꯕꯅꯤ ꯍꯣ ꯇꯥꯔꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯏ ꯊꯕ ꯇꯞꯅ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤꯅ ꯉꯁꯥꯏꯗꯤ ꯀꯣꯏꯀꯧ ꯀꯧꯔꯤꯕꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯆꯠꯂꯦ ꯅꯊꯤꯕꯣꯡ ꯆꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯔꯣ ꯂꯥꯎ ꯊꯕꯥꯅ ꯇꯞꯅ ꯍꯥꯏ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯎꯞꯁꯤꯜꯂꯒ ꯊꯝꯂꯝꯃꯨ ꯍꯣꯔꯦꯟ ꯆꯥꯔꯒꯦ ꯑꯦ ꯀꯩꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ ꯑꯃꯨꯛ ꯁꯤꯔꯒ ꯑꯩꯕꯨ ꯃꯤꯍꯥꯠꯄꯤ ꯇꯥꯍꯟꯒꯦꯅ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯥꯔꯣ ꯂꯥꯎ ꯏꯅꯝꯃ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯆꯥꯎ ꯍꯥꯏꯔꯤꯀꯥꯟꯗ ꯆꯥꯒꯗꯕ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯣ ꯇꯧꯔꯤꯅꯣ ꯇꯧꯁꯤꯟꯅꯅ ꯌꯦꯡꯅꯤꯡꯗꯦ ꯍꯜꯂꯛꯄꯤ ꯅꯊꯤꯕꯣꯡꯁꯤ ꯆꯥꯎ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯂꯥꯏ ꯇꯣꯡꯈ꯭ꯔꯦ ꯃꯤꯂꯥꯏ ꯑꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯏ ꯃꯥꯅ ꯉꯥꯡꯂꯤ ꯋꯥ ꯑꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯉꯥꯡꯏ ꯖꯩ ꯃꯅꯤꯡ ꯇꯧꯏ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯎꯠꯈꯤꯕ ꯅꯤꯡꯉꯣꯜ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯈꯤ ꯃꯤꯅꯣꯛꯇꯨ ꯉꯁꯤꯗꯤ ꯎꯗ꯭ꯔꯦ ꯇꯥꯝꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯊꯕ ꯑꯌꯤꯡꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯕꯗ ꯃꯊꯧꯃꯩꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯑꯌꯤꯡꯕꯤꯅ ꯀꯩꯅꯣ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯀꯅꯥꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯍꯩꯃ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯍꯣ ꯇꯥꯕꯤꯗ꯭ꯔꯕꯣ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯠ ꯍꯦꯛꯇ ꯆꯤꯡꯊꯩ ꯆꯥꯛꯁꯤ ꯆꯥꯎ ꯍꯩꯕ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ ꯅꯄꯨꯔꯕ ꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯄꯥꯝꯗ ꯂꯩꯁꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯗꯦ ꯏꯅꯝꯃ ꯑꯩ ꯑꯣꯏꯗꯤꯅꯦ ꯏꯊꯟꯇ ꯊꯧꯔꯤ ꯌꯥꯝꯅ ꯁꯤꯖꯈ꯭ꯔꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯆꯥꯛꯁꯤ ꯆꯥꯎ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯊꯕꯥꯟ ꯏꯇꯞ ꯇꯞꯅ ꯍꯥꯏ ꯑꯌꯤꯡꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯝꯃꯅꯤꯀꯣ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ ꯅꯅꯝꯃ ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯝꯃ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯣ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯒꯦ ꯍꯣ ꯃꯥꯡꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯕ ꯅꯈꯣꯏ ꯅꯤꯡꯉꯣꯜꯅ ꯃꯥꯡꯍꯟꯖꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯅꯈꯣꯏ ꯅꯤꯡꯉꯣꯜꯅꯤꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯊꯨꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯍꯨ 8 ꯈꯥꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ
ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤꯗꯤ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯥꯏꯅ ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯅꯄꯥꯝꯗ ꯍꯜꯂꯛꯏꯒꯦ ꯂꯩꯐꯝ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯀꯥꯗ ꯌꯦꯠꯂꯔꯦꯅꯦ ꯌꯦꯡꯉꯣ ꯅꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯁꯔꯨꯛꯇꯣ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯅꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯋꯥꯁꯦ ꯃꯃꯥꯡ ꯊꯛꯇ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯈꯣꯏ ꯅꯤꯡꯉꯣꯜꯅ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯌꯦꯟꯅꯕ ꯌꯥꯝ ꯄꯥꯝꯈꯤꯕꯗꯥꯏꯅꯦ ꯆꯠꯂꯣꯕ ꯅꯈꯣꯏꯅ ꯂꯨꯅ ꯈꯟꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯦꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯣ ꯀꯅꯥ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯩꯔꯤꯅꯣ ꯑꯌꯤꯡꯕꯤ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯃꯇꯝꯗꯨ ꯇꯥꯈꯤꯗꯕꯅꯤ ꯃꯔꯝ ꯆꯠ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯅꯤꯕꯨ ꯌꯨꯝꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯁꯤ ꯅꯪꯁꯨ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯗ ꯉꯥꯡꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯛ ꯊꯨꯅ ꯑꯣꯟꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯑꯁ ꯌꯥꯔꯦ ꯈꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯁꯤꯗꯤꯅꯦ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯔꯅꯨꯕ ꯑꯗꯨꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯅꯊꯤꯕꯣꯡꯁꯦ ꯕ꯭ꯔꯕ꯭ꯔꯛ ꯆꯥꯎ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯍꯧꯈꯤ ꯃꯇꯝꯗꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗꯕ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕ ꯂꯩꯍꯥꯎ ꯉꯁꯥꯏꯗꯒꯤ ꯃꯅꯝꯃꯅ ꯃꯆꯦꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯇꯥꯍꯧꯔꯤ ꯃꯦꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯗꯨꯅ ꯀꯧꯏ ꯏꯆꯦ ꯑꯩ ꯂꯥꯛꯏ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯊꯕꯥꯅ ꯂꯩꯍꯥꯎ ꯅꯪ ꯂꯥꯛꯏꯔꯣ ꯑꯩ ꯂꯥꯛꯏ ꯏꯆꯦ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯑꯁ ꯑꯁꯤ ꯃꯁꯨꯕꯨ ꯂꯥꯛꯏ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯑꯩꯗꯤ ꯍꯧꯒꯠꯇꯨꯅ ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯪꯕꯨ ꯅꯤꯡꯊꯦꯝ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯛꯇꯦ ꯏꯆꯦ ꯏꯊꯟꯗ ꯂꯥꯛꯄꯅꯤ ꯏꯆꯦꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯏꯆꯦꯁꯨ ꯆꯥꯛ ꯆꯥꯒꯦꯅ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯂꯥꯛꯑꯣ ꯏꯆꯦꯒ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯀꯔꯤꯒꯤ ꯁꯤꯗ ꯆꯥꯕꯅꯣ ꯃꯅꯝ ꯑꯍꯜꯒꯤ ꯆꯥꯖꯁꯅꯤ ꯅꯈꯣꯏ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯆꯠꯂꯣ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯅꯅꯝ ꯑꯍꯜ ꯍꯣꯏꯗ ꯁꯥꯔꯨꯁꯣ ꯁ꯭ꯋꯥꯏꯗꯒ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩ ꯆꯥꯛ ꯉꯥꯛꯇ ꯆꯥꯈꯤꯒꯦꯕ ꯆꯠꯂꯣ ꯌꯥꯔꯦ ꯊꯕꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯂꯩꯍꯥꯎꯅ ꯏꯅꯝꯇꯣꯟꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯃꯍꯥꯛ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯂꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯌꯦꯡ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯇꯞꯅ ꯐꯖꯔꯛꯁꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯃꯥꯅ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯏꯆꯦꯕꯨꯁꯨ ꯃꯥꯅ ꯃꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯁꯥꯖꯠꯂꯝꯕꯁꯤꯕꯨ ꯊꯣꯏꯅꯁꯨ ꯁꯥꯎꯔꯨꯅꯨꯗ ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯕꯦꯝꯃ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯑꯋꯣꯏꯅꯃ ꯆꯪꯉꯣ ꯀꯅꯥꯅꯣꯃ ꯂꯥꯛꯈꯤ ꯍꯥꯏꯗꯤ ꯅꯪ ꯑꯣꯏꯔꯦ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗꯣꯟ ꯁꯤꯟꯗꯨꯅ ꯀꯧꯏ ꯏꯃꯥ ꯑꯩꯈꯣꯏ ꯕꯦꯝꯃ ꯂꯥꯛꯏꯌꯦ ꯃꯆꯥ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯇꯝꯐꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯏꯆꯥꯇꯣꯝꯕꯤ ꯂꯥꯛꯏꯗꯅ ꯑꯋꯣꯏꯃ 이베마 시다 팜 팍시다 팜 코이나마 마코이 뿔라 팜 타이 레하우나 하이 이마 피바마 시다 까마이나 수마이나 숨 레이도이노 이세 숨을 해박티레 이남 돈기 마따우 먹네 수마이 레이바디 아이 빰데 아이 뚜밀레요 아두고 마도 낭락간 가리 낭오이도이노 이남 돈부 끼두나 아둠 시엔가죠 마땅 마땅 하이바마 랑키니 베마 강아바 마도 야로이다 허지수 이마 이남 돈나 아목 또이바 이세시다 ताब ngam mongda anglam liba saidam liba ai ta sing thamoi soi asiguma bibam se mangon thoklabadi mak nungai gadra kaigino mak na wakhat da khan thadriba ngani nge haiduna mangang da ngang thari thana sauri bani haiduna tauri bani da sawi haiduna buso asum nei da tawba yabra ta ton sun mai nu bini tawba sida wa ma chiram da ngang de sibu kaino ba tamphana yengoi nang wa yam ngang nanam to na muk ta khraga ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯊꯤ ꯉꯥꯡꯕꯤ ꯑꯩꯉꯣꯟꯗ ꯀꯥꯏꯗꯤ ꯍꯦꯟꯖꯤꯜꯂꯛꯄ ꯑꯝꯇ ꯌꯥꯔꯣꯏ ꯏꯃꯥ ꯃꯥ ꯀꯌꯥꯝ ꯐꯥꯎꯃꯤꯅꯣ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯄꯁꯦ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯇꯞꯅꯈꯩ ꯈꯠꯅ ꯊꯣꯛꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯄꯥꯝꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯦꯝꯃ ꯑꯁꯥꯎꯕꯅꯤ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯑꯃꯅ ꯁꯥꯎꯔꯕꯁꯨ ꯑꯃꯅ ꯍꯟꯕ ꯇꯥꯏ ꯅꯅꯝꯇꯣꯟꯁꯦ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯁꯥꯎꯖꯔꯤꯕꯅꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯛꯃꯜꯂꯤ asumna kana tawnabagi ayam sauni kapsu kapningi mai thabana yari sinangbo ninungsi bachangda phawdaba nabi sibu kaino ba bema kaisu kangna si nanama leisi harau harau hekla nanama lei nakoi gi damakta idam asa trok saung lei
ꯑꯩꯅ ꯏꯅꯝꯃꯗ ꯁꯤꯗ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯏꯅꯝꯃ ꯅꯆꯜꯗꯤ ꯑꯗꯨꯉꯩꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯔꯤꯗꯣ ꯌꯥꯝ ꯄꯥꯝ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯄꯤꯕꯥꯒꯤ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯏꯅꯝꯃꯁꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯋꯥꯈꯜ ꯊꯦꯠꯂꯦ ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯁꯨꯅꯦ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯄꯨꯛꯆꯦꯜ ꯑꯁꯦ ꯄꯤꯛꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯒꯅꯤ ꯏꯅꯝꯍ ꯑꯩꯅ ꯈꯟꯖꯔꯨꯕꯗꯤ ꯅꯤꯡꯉꯣꯜꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯁꯨ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯁꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯊꯝꯕꯁꯤꯅ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯄꯤꯕꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯞꯅꯕ ꯄꯜ ꯑꯃꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯈꯜꯂꯤ ꯃꯔꯥꯏꯕꯛ ꯊꯤꯔꯛꯂꯕꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯅꯝꯃꯅ ꯏꯪꯈꯣꯜꯁꯦ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨ ꯃꯁꯤꯅ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩꯔꯤꯒꯨꯝ ꯁꯣꯛꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯅꯥꯎ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯏꯅꯝꯃꯅ ꯃꯨꯟꯅ ꯈꯪꯏ ꯅꯪꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯧꯗꯤ ꯑꯇꯥꯡꯕꯅꯤ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯅꯝꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯏꯅꯝꯃ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥꯒꯤ ꯐꯤꯕꯝꯁꯨ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯊꯥ 4 ꯍꯥꯏꯔꯦ ꯑꯌꯦꯡꯕꯒꯤ ꯁꯥꯔꯩꯗ ꯈꯥꯡꯕ ꯍꯦꯛ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯃꯃꯥꯍꯣꯏꯒ ꯄꯨꯟꯅ ꯊꯥꯔꯤꯛ ꯊꯥꯒ ꯂꯩꯃꯤꯟꯅꯔꯤ ꯌꯨꯝ ꯃꯆꯥꯗꯨꯗ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯌꯦꯡꯕꯤ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯏ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯏꯕ ꯑꯣ ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯅꯦꯝ ꯃꯀꯨ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯨꯄꯤꯅ ꯉꯝꯃꯤ ꯇꯪꯈꯥꯏ ꯁꯤꯕꯅꯤ ꯁꯤꯅꯤꯗꯅ ꯀꯔꯝꯕ ꯃꯊꯧ ꯂꯩꯇꯕ ꯃꯤꯅꯣꯅꯦ ꯑꯩ ꯆꯠꯂꯒ ꯃꯈꯦꯠꯇꯣ ꯁꯦꯒꯥꯏꯔꯨꯒꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯌꯦꯡꯕꯤ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯍꯛꯃꯜꯂꯤꯗ ꯍꯦꯔꯥ ꯅꯨꯄꯥ ꯅꯪꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛ ꯋꯥꯈꯜꯒ ꯍꯣꯡꯂꯛꯄ ꯃꯥꯜꯂꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯖꯁꯅꯨ ꯌꯥꯝ ꯍꯣꯡꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯧꯔꯤ ꯃꯇꯧꯁꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯅꯪꯅ ꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯦꯕꯨꯁꯨ ꯏꯟꯊꯣꯛꯄ ꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦꯕ ꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝꯆꯠ ꯑꯗꯨꯝ ꯇꯧꯍꯟꯕꯅꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯑꯃꯠꯇ ꯌꯥꯈꯤꯗꯕꯅꯤ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯅ ꯅꯆꯦꯁꯤꯅ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝꯗ ꯂꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯦꯍꯣꯏꯗ ꯂꯩꯕ ꯇꯥꯕ ꯃꯇꯝꯗꯨꯗ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯔꯝꯂꯕꯗꯤ ꯁꯤ ꯌꯧꯅ ꯋꯥꯊꯣꯛꯈꯤꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯁꯥꯒꯤ ꯃꯈꯣꯡꯗꯣ ꯃꯁꯥꯅ ꯁꯤꯡꯖꯪ ꯌꯥꯟꯁꯤꯟꯖꯕꯒꯨꯝꯕꯅꯤ ꯍꯣꯏꯅꯦ ꯉꯥꯏꯍꯥꯛ ꯁꯥꯎꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯐꯕ ꯌꯥꯔꯦ ꯍꯥꯏꯕ ꯏꯆꯦꯁꯨ ꯑꯉꯥꯡ ꯎꯅꯒꯗꯕ ꯀꯨꯏꯗ꯭ꯔꯦꯁꯨ ꯍꯥꯏ ꯃꯕꯨꯡꯅ ꯍꯔꯥꯎꯅꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯔꯦ ꯅꯀꯣꯛꯇꯨꯗ ꯀꯩ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯁꯥꯔꯤ ꯉꯝꯖꯔꯣꯏ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯁꯤ ꯁꯛꯇꯥꯁꯤꯕꯨ ꯅꯨꯡꯁꯤꯌꯨ ꯀꯥꯏꯅ ꯃꯄꯣꯛ ꯇꯔꯦꯠꯇ ꯑꯣꯏꯔꯔꯣꯏ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯆꯦꯁꯨ ꯃꯉꯥꯏ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯉꯥꯏ ꯅꯃꯥ ꯅꯄꯥꯁꯤꯁꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯣꯏ ꯅꯪ ꯁꯤꯁꯨ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯁꯨꯛꯄꯟ ꯍꯦꯛ ꯄꯟꯕꯤꯔꯛꯀꯅꯨ ꯑꯩꯅꯦ ꯁꯨꯛꯇꯥꯏ ꯊꯥꯖꯅꯤꯡꯗꯦꯕ ꯅꯀꯣꯡ ꯌꯥꯝ ꯆꯤꯜꯂꯦꯕ ꯃꯀꯣꯛꯇꯨ ꯈꯣꯠꯇꯨꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯁꯖꯧꯇꯣꯟ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯍꯩ ꯑꯇꯣꯝꯕ ꯊꯣꯛꯂꯛꯎ ꯅꯪ ꯇꯥꯔꯕ ꯑꯝꯇ ꯊꯣꯛꯂꯛꯎ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯛꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯍꯦꯡꯉꯛꯏ ꯑꯃꯨꯛ ꯍꯥꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯊꯥꯡꯖꯧꯒ ꯄꯥꯏꯔꯤꯕꯗꯨꯅ ꯌꯨꯝꯁꯤ ꯅꯄꯥꯒ ꯅꯃꯥꯒꯅ ꯌꯥꯝ ꯋꯥꯅ ꯁꯥꯈꯤꯕ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯌꯥꯟꯈꯥꯏꯒꯅꯤ ꯊꯤꯟꯒꯥꯏꯒꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯨ ꯄꯥꯕꯨꯡ ꯅꯄꯣꯠ ꯅꯆꯩ ꯍꯣꯟꯗꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯍꯣꯟꯗꯣꯛꯈꯣ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯊꯨꯒꯥꯏꯔꯒꯗꯕꯅꯤ ꯄꯥꯕꯨꯡ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯀꯩ ꯌꯨꯝꯕꯨ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯌꯥꯕ ꯐꯕ꯭ꯔꯕꯗꯨꯕꯨ ꯐꯕ ꯐꯠꯇꯕ ꯊꯨꯒꯥꯏꯔꯒꯗꯕꯅꯤ ꯏꯄꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯌꯦꯡꯕꯤꯁꯨ ꯃꯄꯥꯜꯗ ꯃꯀꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯕꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ ꯊꯥꯡꯖꯧꯒ ꯄꯥꯏꯔꯗꯅ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯌꯨꯝꯁꯤ ꯊꯨꯒꯥꯏꯔꯣꯅꯦ ꯁꯖꯧꯇꯣꯟ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛ ꯊꯛꯇꯅꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯀꯥꯏꯍꯟꯕ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯡ ꯑꯁꯤꯕꯨꯅ ꯅꯪꯅ ꯑꯣꯠꯄ ꯑꯩꯕꯨ ꯁꯤꯕꯒꯤ ꯄꯥꯞ ꯐꯪꯂꯕꯁꯨ ꯅꯪꯇꯗꯤ ꯍꯧꯅꯕ ꯍꯧꯅꯗꯕ ꯍꯥꯠꯂꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯪꯒꯣꯜ ꯇꯝꯅ ꯃꯃꯧ ꯅꯨꯄꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯌꯦꯡꯕꯤ ꯄꯥꯈꯠꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯃꯄꯥꯗ ꯈꯟꯗꯨꯅ ꯇꯨꯊꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯅ ꯂꯥꯎꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯍꯧꯅꯗꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯂꯩꯍꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡꯖꯧꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯀꯩꯅꯣ ꯄꯥꯕꯨꯡ, ꯍꯧꯅꯗꯕ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯀꯔꯤ ꯋꯥꯈꯜꯅꯣ? ꯏꯅꯝꯃꯁꯦ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯅꯤ ꯄꯥꯕꯨꯡ?" ꯊꯥꯔꯤꯛ ꯊꯥꯅ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯕꯨꯡꯉꯣ, ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯁꯨꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯦꯜꯂꯤꯕꯁꯦ ꯅꯪ ꯀꯔꯤꯁꯨ ꯎꯗ꯭ꯔꯕ꯭ꯔꯣ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯂꯩꯕ? ꯅꯪ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ?" "ꯏꯆꯦ," ꯇꯝꯐꯥꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯞꯊꯈꯣ, ꯐꯤꯡꯒꯠꯄꯤꯈꯤꯅꯨ. ꯑꯁꯥꯎꯕꯅ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯨꯔꯛꯂꯣꯏ. ꯑꯗꯨꯝꯅ ꯊꯥꯡꯇꯦꯟ ꯄꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯐꯖꯕ ꯋꯥꯍꯩꯅ ꯏꯃꯧꯒꯤ ꯊꯃꯣꯏꯕꯨ ꯊꯦꯞꯁꯤ. ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯧꯅꯤꯅꯦ." "ꯃꯃꯥ." ꯃꯤꯀꯨꯞꯁꯤꯗꯅꯤ ꯌꯥꯝꯅ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ, ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ." ꯃꯈꯣꯏ ꯄꯨꯝꯕ ꯏꯪꯉꯪꯉꯛꯏ꯫ ꯁꯥꯖꯧꯇꯣꯟꯅ ꯍꯥꯏꯒꯠꯈꯤꯕ ꯊꯥꯡꯖꯧꯗꯣ ꯊꯥꯡꯖꯧ ꯅꯠꯇ꯭ꯔꯤ, ꯕ꯭ꯔꯖ ꯁꯤꯡꯖꯪꯒꯨꯝꯕꯅꯤ꯫ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯑꯗꯨꯅ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗꯣ ꯃꯇꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯔꯝꯒꯗꯕꯒꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯟꯕꯤꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯌꯦꯡꯕꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ, "ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯈ꯭ꯔꯦ ꯇꯝꯐꯥꯅ꯫ "ꯏꯃꯧꯁꯤꯗꯤ ꯍꯧꯒꯠꯂꯨ, ꯏꯃꯧꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ? ꯍꯧꯒꯠꯂꯨ." ꯊꯥꯔꯤꯛ ꯊꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ ꯑꯗꯨꯒ, "ꯏꯅꯥꯎ, ꯏꯆꯦ, ꯑꯩꯁꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯕꯅꯣ? ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯆꯦ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ "ꯀꯞꯀꯅꯨ, ꯀꯞꯀꯅꯨꯁꯦ. ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ. ꯏꯅꯝꯃ, ꯑꯄꯪꯕꯤ ꯅꯅꯥꯎꯍꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯎ ꯂꯥꯟꯖꯔꯦ" ꯍꯥꯏꯗꯨꯅ ꯃꯅꯝꯃꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯃ ꯈꯪꯍꯧꯗꯅ ꯎꯔꯛꯄꯁꯤꯗ ꯃꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯊꯃꯣꯏꯗꯨ ꯏꯄꯦꯟ ꯄꯦꯟꯅꯔꯦ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛꯇꯣ ꯑꯩ ꯑꯣꯏꯔꯝꯃꯤ. ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯤ. ꯏꯃꯥ, ꯄꯥꯕꯨꯡ, ꯆꯦ, ꯏꯅꯝꯃ, ꯂꯩꯍꯥꯎ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯀꯞꯆꯔꯦ ꯄꯦꯟꯅ ꯃꯈꯣꯏ ꯄꯨꯝꯕ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯄꯥꯕꯨꯡ, ꯉꯁꯤꯗꯒꯤ ꯅꯃꯧꯒ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ. ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯃꯧ ꯇꯧꯖꯒꯦ. ꯑꯗꯨꯒ ꯏꯅꯝꯃ, ꯏꯅꯝꯃꯁꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯁꯤ. ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯝꯗꯨꯗ ꯃꯤꯍꯧꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ. ꯌꯨꯝꯐꯝ ꯑꯁꯦ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯐꯝ ꯉꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ. ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯅꯈꯣꯏ ꯅꯤꯡꯉꯣꯜ ꯑꯅꯤꯗ ꯑꯩꯅ ꯉꯁꯤ ꯀꯠꯊꯣꯛꯂꯕꯅꯤ. ꯃꯐꯝꯁꯤꯗ ꯅꯅꯤꯡꯇꯧꯅ ꯂꯩꯔꯔꯣ" ꯍꯥꯏꯔꯒ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯑꯌꯦꯡꯕꯤ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯂꯧꯈꯤꯗꯦ꯫ ꯊꯕꯥꯅ ꯍꯥꯏ, "ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨꯀꯣ ꯏꯅꯝꯃ." ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯕꯥ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯖꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯕꯁꯤꯅꯤ꯫ ꯃꯕꯣꯛ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯩꯆꯥꯛ ꯃꯍꯥꯛ ꯐꯪꯉꯤ ꯍꯥꯏꯖꯩ꯫ "ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯠꯂꯨꯗꯕꯒꯤ ꯃꯍꯩꯅꯤ. ꯊꯥ ꯂꯦꯞꯂꯕꯤ ꯏꯅꯝꯃꯕꯨ ꯑꯩꯅ ꯑꯣꯠꯈꯤꯕ, ꯅꯩꯈꯤꯕ, ꯃꯗꯨꯒꯤ ꯃꯍꯩꯅꯤ. ꯉꯁꯤꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ." ꯃꯥꯅ ꯇꯧꯖꯕ, ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯨ ꯄꯦꯟꯊꯣꯛꯅ ꯃꯅꯝꯃꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯗ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯁꯅ ꯃꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫